ꯑꯍꯥꯟꯕ ꯃꯛꯇꯗ ꯁꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯥꯏꯕꯤ ꯊꯔꯣꯁꯪꯕꯤꯒꯤ ꯕꯨꯠ ꯆꯤꯟꯗꯨꯝꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯔꯣꯁꯪꯕꯤꯗꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯦꯔꯥ, ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯑꯩꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯁꯤꯅ ꯐꯅ ꯑꯃꯠꯇ ꯎꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨ ꯑꯗꯨꯅ ꯂꯥꯏ ꯇꯤꯟ ꯊꯦꯡꯅꯔꯨꯗꯅ ꯐꯔꯛꯑꯣ ꯃꯥꯔꯣ ꯑꯣꯟꯗꯅ ꯂꯥꯏꯀꯟꯅꯕ ꯉꯝꯗ꯭ꯔꯕ ꯃꯇꯝꯗꯗꯤ ꯏꯃꯥ ꯊꯔꯣꯁꯪꯕꯤ ꯏꯃꯥ ꯊꯔꯣꯁꯪꯕꯤ ꯍꯥꯏꯗꯅ ꯆꯦꯟꯅꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯐꯅꯕ ꯑꯃꯨꯛ ꯂꯥꯏꯌꯦꯡꯕꯤꯔꯨꯔꯒꯅ ꯑꯩꯕꯨ ꯂꯥꯏ ꯁꯥꯟꯅꯕꯅꯤ ꯕꯨꯠ ꯁꯥꯟꯅꯕꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯔꯒ ꯁꯥꯟꯅꯕ ꯑꯣꯏꯔꯤꯅꯤ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ꯫ ꯐꯔꯦꯗꯅ ꯉꯁꯤꯗꯤ ꯃꯆꯤꯟ ꯌꯥꯎꯕ ꯃꯧ ꯑꯗꯨ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯞꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯂꯦꯗꯅ꯫ ꯑꯗꯨꯒ ꯀꯔꯤ ꯃꯥꯅ ꯍꯥꯏꯈꯤꯕ ꯑꯗꯨꯕꯣ, ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯅꯁꯤ ꯀꯥꯏꯗꯅ꯫ ꯅꯠꯇꯦꯅꯦ, ꯃꯗꯨꯒꯤ ꯃꯧꯅꯥꯎ ꯑꯗꯨꯒꯤ ꯃꯄꯥꯗꯨ ꯃꯥꯏꯕ ꯑꯐꯥꯎꯕꯅꯤ ꯀꯥꯏꯅ ꯍꯥꯏꯅꯕꯅꯤ꯫ ꯍꯦꯔꯥ, ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯋꯥ ꯂꯧꯗꯦꯗ꯫ ꯑꯩꯁꯨ ꯃꯥꯏꯕꯤ ꯊꯔꯣꯁꯪꯕꯤꯅꯤ ꯀꯩꯅꯣꯅꯦ꯫ ꯍꯟꯗꯛ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯌꯦꯡꯅꯔꯛꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯦ ꯃꯗꯨꯒꯤ ꯃꯧ ꯃꯆꯥ ꯄꯦꯠ ꯄꯦꯠ ꯂꯥꯎꯕꯦ ꯑꯗꯨꯅ ꯍꯥꯏꯕꯗꯒꯤ ꯇꯧꯔꯤꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯩꯅ ꯂꯥꯏ ꯁꯥꯟꯅꯕ ꯑꯁꯦ ꯀꯥꯕꯛ ꯀꯥꯕꯛ ꯍꯩꯖꯔꯛꯄꯒꯤ ꯕꯨꯠ ꯊꯥꯗꯣꯛꯂꯒ ꯆꯥꯡꯌꯦꯡ ꯇꯧꯕ ꯑꯁꯤꯗ ꯃꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯠꯅꯤꯡꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯈꯣꯏꯁꯨ ꯏꯍꯩ ꯑꯃ ꯇꯝꯈꯠꯆꯔꯛꯂꯤꯕꯅꯤ, ꯄꯨꯛꯅꯤꯡꯒ ꯈꯔꯗꯁꯨ ꯊꯧꯒꯠꯄꯤꯕ ꯌꯥꯏ꯫ ꯑꯩꯅ ꯍꯌꯦꯡ ꯃꯍꯩ ꯑꯗꯣ ꯃꯄꯨꯡ ꯐꯥꯅ ꯍꯩꯔꯕꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ಕಾನꯕ ꯉꯥꯛꯇ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯣ ꯃꯈꯣꯏꯅ ꯈꯟꯊꯕ ꯉꯝꯗꯦꯕ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯑꯗꯨꯅ꯫ ꯑꯗꯨꯅꯗꯤ ꯑꯩꯅꯁꯨ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯩꯊꯔꯛꯄ ꯇꯥꯔꯤꯗꯅ꯫ ꯍꯦꯔꯥ, ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯊꯔꯣꯁꯪꯕꯤ ꯑꯩꯉꯣꯟꯗꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯏꯕꯤ ꯑꯃꯗ ꯁꯤꯡꯅꯕꯒꯤ ꯐꯣꯜ ꯑꯗꯣ ꯀꯔꯤ ꯑꯣꯏ ꯍꯥꯏꯕꯒꯦ ꯍꯥꯏꯕ ꯑꯗꯣ ꯈꯪꯍꯟꯒꯦꯗ ꯍꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯊꯔꯣꯁꯪꯕꯤ ꯆꯥꯛꯉꯟ ꯆꯥꯊꯣꯛꯇꯨꯅ ꯃꯤꯅ ꯇꯨꯝꯅ ꯍꯤꯞꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯥꯏꯇꯣꯝ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯂꯩꯕ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯑꯗꯨꯃꯛ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯄꯥꯡꯊꯣꯛꯄ ꯉꯝꯃꯤ꯫ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯅꯤꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯡ ꯑꯗꯨ ꯇꯨꯝꯈ꯭ꯔꯕꯔꯥ ꯍꯥꯏꯅ ꯀꯤꯔꯨꯞ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯀꯅꯥꯁꯨ ꯊꯣꯔꯛꯄ ꯎꯈꯤꯗ꯭ꯔꯦ꯫ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯦ ꯈꯪꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯊꯔꯣꯁꯪꯕꯤ ꯏꯃꯨꯡꯗ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯑꯃ ꯃꯈꯨꯠꯇ ꯄꯥꯏ ꯆꯐꯨ ꯑꯍꯤꯡꯕ ꯑꯃꯒ ꯑꯇꯩ ꯑꯇꯣꯞꯄ ꯂꯥꯏꯒꯤ ꯄꯣꯠꯂꯝ ꯈꯔꯒ ꯄꯨꯊꯣꯛꯇꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕ ꯑꯗꯣꯝꯗ ꯂꯩꯔꯤꯕ ꯃꯣꯡꯁꯣꯡ ꯃꯆꯥꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯂꯥꯏ ꯀꯧꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯊꯪꯅꯕꯗ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯇꯨꯝꯂꯨꯕꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯔꯣꯁꯪꯕꯤ ꯍꯣꯏꯒꯤ ꯃꯣꯡꯁꯣꯡ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯈꯤꯕꯒꯨꯝ ꯇꯧꯈꯤꯕꯗꯨ ꯍꯥꯏꯐꯦꯠ ꯎꯍꯧꯕꯗꯒꯤ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ꯫ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯅꯠꯇꯦ, ꯃꯁꯤꯒꯤ ꯃꯥꯏꯕꯤ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯂꯥꯏ ꯁꯥꯟꯅꯕꯤ ꯀꯥꯏꯗꯨ ꯇꯧꯔꯤꯕ ꯖꯥꯠꯂꯅꯦ꯫ ꯑꯩꯕꯨ ꯆꯪꯁꯤꯜꯂꯒꯕꯨ ꯌꯦꯡꯉꯨꯁꯤꯔꯅꯦ, ꯂꯥꯏꯒꯤ ꯃꯁꯛ ꯚꯨꯠ ꯄ꯭ꯔꯦꯠꯀꯤ ꯃꯁꯛ ꯀꯥꯏꯗꯨ ꯀꯔꯝ ꯇꯧꯕ ꯖꯥꯠꯅꯣ ꯍꯥꯏꯕꯗꯣ ꯈꯪꯍꯧꯒꯅꯤꯗꯅ꯫ ꯉꯥꯏꯈꯣ, ꯍꯧꯖꯤꯛꯀꯤꯗꯨꯅ ꯀꯔꯤꯒꯨꯝꯕ ꯏꯇꯩꯃ ꯊꯔꯣꯁꯪꯕꯤ ꯑꯣꯏꯔꯝꯗ꯭ꯔꯗꯨꯅ ꯁꯔꯣꯏ ꯉꯥꯔꯣꯏꯒ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯕ? ꯃꯈꯣꯏꯒꯤ ꯁꯔꯣꯏ ꯉꯥꯔꯣꯏ ꯀꯥꯏꯗꯨꯗꯤ ꯅꯨꯄꯥꯒꯁꯨ ꯎꯕ ꯌꯥꯗꯦ ꯍꯥꯏꯅꯕꯅꯤ꯫ ꯑꯗꯨꯅ ꯑꯩ ꯆꯪꯂꯨꯔꯒ ꯐꯔꯛ ꯑꯃꯨꯛ ꯇꯥꯒꯗꯣꯏ ꯁꯔꯨꯛ ꯆꯪꯂꯔꯣꯏꯗ꯫ ꯃꯄꯥꯟꯅꯁꯦ ꯈꯔ ꯊꯨꯅ ꯊꯣꯛꯂꯒ ꯆꯪꯈꯤꯅꯕ ꯑꯃꯨꯛꯇ ꯇꯧꯔꯒꯦ꯫ ꯐꯥꯒꯤꯗꯒꯤ ꯑꯩꯁꯦ ꯀꯝꯂꯥꯛꯀꯁꯦ ꯅꯤꯛꯄ ꯍꯧꯔꯛꯂꯦꯗ ꯇꯧꯔꯤꯁꯦ꯫ ꯀꯔꯤꯅꯣ ꯄꯪꯀꯤꯗ ꯀꯤꯁꯤꯜꯂꯛꯂꯦ ꯋꯥꯅꯦ ꯑꯩꯕꯣ꯫ ꯑꯁꯣꯝꯗꯁꯨ ꯊꯔꯣꯁꯪꯕꯤꯗꯨ ꯅꯨꯄꯥꯗꯨꯅ ꯃꯥꯕꯨ ꯎꯈꯤꯕ ꯃꯥꯟꯕ ꯃꯇꯧ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯄꯥꯛꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ꯫ ꯃꯁꯤꯒꯤ ꯀꯂꯥ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯑꯩꯅꯕꯨ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯒꯦ ꯅꯤꯡꯂꯕ ꯃꯥꯅ ꯑꯌꯦꯠꯄ ꯑꯄꯟꯕ ꯑꯃꯗꯤ ꯑꯗꯨꯝ ꯍꯦꯛꯇ ꯄꯤꯔꯛꯄꯅꯤ ꯑꯁꯤ꯫ ꯅꯨꯡꯉꯥꯏꯒꯅꯤꯗꯅ ꯉꯁꯤꯗꯤ ꯑꯩꯅ ꯂꯥꯏ ꯁꯥꯟꯅꯕ ꯍꯧꯒꯗꯧꯔꯤꯕꯁꯦ ꯃꯉꯣꯟꯗ ꯑꯣꯏꯅ ꯍꯥꯟꯅ ꯍꯦꯛꯇ ꯇꯝꯅꯍꯟꯒꯗꯦ꯫ ꯀꯂꯥ ꯑꯗꯨꯁꯨ ꯃꯄꯥꯟ ꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯏꯃꯨꯡꯂꯣꯝꯗ ꯍꯧ ꯊꯥꯗꯨꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫
ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯊꯣꯡ ꯑꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯘꯝ ꯂꯥꯎꯅ ꯍꯦꯛꯇ ꯊꯤꯡꯖꯤꯜꯂꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯕꯤ ꯑꯗꯨ ꯑꯣꯏꯔꯨꯝ ꯑꯣꯏꯔꯨꯝ ꯇꯧꯔꯝꯕꯗꯒꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯑꯩꯃ, ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯗꯨꯕꯣ? ꯑꯩꯅꯦ ꯑꯔꯥꯡ ꯑꯈꯪꯅꯗꯅ ꯁꯤꯔꯝꯗꯧꯔꯤꯗ꯫ ꯀꯔꯤꯅꯣ ꯅꯨꯄꯥ, ꯈꯔꯁꯨ ꯇꯞꯅ ꯇꯧꯕꯤꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯍꯥꯏ, ꯋꯥꯒꯗꯨ ꯀꯟꯅ ꯉꯥꯡꯒꯅꯨꯅꯦ ꯅꯪꯕꯣ꯫ ꯅꯨꯄꯤ, ꯑꯩꯅ ꯆꯦꯜꯂꯛꯂꯤꯁꯦ ꯑꯩꯁꯦ ꯁꯤꯔꯕ꯭ꯔꯥ ꯆꯪꯂꯕ꯭ꯔꯥ ꯍꯥꯏꯕ ꯐꯥꯎꯕ ꯚꯥꯞ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯕꯅꯤꯀꯣ ꯑꯩ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯅꯨꯄꯥ? ꯇꯥꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯅꯠꯇꯦ, ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯕ? ꯅꯨꯄꯤ, ꯑꯩꯅꯦ ꯍꯧꯖꯤꯛꯇ ꯀꯔꯤꯅꯣꯃ ꯊꯦꯡꯅꯔꯛꯂꯦ꯫ ꯏꯇꯩꯃ ꯊꯔꯣꯁꯪꯕꯤ ꯍꯣꯏꯒꯤ ꯃꯅꯤꯡꯒꯤ ꯃꯣꯡꯁꯣꯡ ꯑꯁꯣꯝꯗ ꯀꯔꯤꯅꯣ ꯑꯃꯨꯕ ꯑꯃ ꯂꯦꯡꯂꯤ ꯂꯦꯡꯂꯤ ꯅꯣꯝꯂꯤ ꯅꯣꯝꯂꯤ ꯆꯪꯁꯤꯟꯈꯤꯕꯗꯣ ꯑꯩꯅꯦ ꯍꯧꯖꯤꯛꯁꯨ ꯃꯤꯠꯇ ꯁꯪꯁꯪꯅ ꯎꯔꯤꯀꯣ ꯑꯩ꯫ ꯅꯨꯄꯥ, ꯅꯠꯇꯦ, ꯅꯪꯒꯤꯗꯨꯕꯨ ꯑꯁꯦꯡꯕꯒꯤꯔꯣ? ꯍꯟꯗꯛ ꯃꯔꯛ ꯑꯁꯦ ꯃꯤꯅꯒ ꯈꯔ ꯉꯥꯡꯅꯕꯅꯤ, ꯃꯗꯨꯕꯨ ꯆꯨꯝꯂꯕ ꯖꯥꯠꯂꯕ? ꯑꯁ, ꯅꯍꯥꯟ ꯃꯈꯩꯗꯤ ꯏꯆꯦ ꯊꯔꯣꯁꯪꯕꯤꯁꯦ ꯑꯗꯨꯃꯥꯏꯅ ꯀꯔꯤꯁꯨ ꯇꯧꯗꯕꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯄꯁꯤꯗ ꯑꯀꯤꯕ ꯀꯔꯤꯃꯇ ꯊꯣꯛꯄ ꯂꯩꯇꯦ꯫ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕ ꯉꯁꯤ ꯇꯧꯔꯛꯂꯤꯁꯤꯅ? ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯍꯥꯏꯅꯔꯤꯕꯗꯣ ꯁꯣꯏꯗꯅ ꯆꯨꯝꯂꯝꯒꯗꯕ ꯃꯥꯜꯂꯦ ꯅꯨꯄꯥ꯫ ꯆꯨꯝꯕ ꯆꯨꯝꯗꯕ ꯅꯨꯄꯤ, ꯑꯩꯅꯦ ꯍꯧꯖꯤꯛ ꯏꯁꯥꯁꯦ ꯆꯦꯡ ꯈꯩꯕꯒꯨꯝ ꯅꯤꯛꯂꯦꯀꯣ꯫ ꯂꯥꯛꯎ ꯆꯪꯂꯁꯤ, ꯇꯨꯃꯤꯟꯅꯅꯦ ꯇꯨꯝꯊꯕ ꯌꯥꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤ ꯂꯥꯎ꯫ ꯑꯃꯨꯛ ꯑꯩꯒꯤ ꯏꯇꯨꯡꯒ ꯏꯟꯅꯔꯒ ꯂꯥꯛꯂꯝꯗꯅ ꯌꯨꯝ ꯑꯁꯤꯗ ꯗꯣꯡꯗꯥ ꯄꯦꯠ ꯄꯥꯒ ꯑꯃꯨꯛ ꯇꯧꯔꯛꯇ꯭ꯔꯤꯉꯩ ꯑꯃꯨꯛꯇ ꯍꯥꯟꯅ ꯇꯨꯝꯍꯧꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏ ꯍꯣꯏ ꯅꯨꯄꯥ, ꯑꯗꯨꯅ ꯐꯔꯅꯤ, ꯇꯨꯝꯍꯧꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯇꯨꯝꯊꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯔꯣꯁꯪꯕꯤꯗꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯀꯧꯊꯣꯛꯄ ꯍꯧꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ꯫ ꯃꯃꯥꯡ ꯊꯛꯇ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯧꯔꯛꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯉꯁꯤꯒꯤ ꯑꯁꯤꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯁꯥꯃꯛꯁꯨ ꯃꯤꯍꯨꯟ ꯑꯗꯨ ꯆꯦꯡꯒꯨꯝ ꯆꯦꯡꯒꯥꯟꯅꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯁꯥꯒꯤ ꯃꯤꯍꯨꯟ ꯑꯗꯨꯁꯨ ꯑꯃꯨꯛ ꯊꯦꯝꯖꯤꯟꯗꯨꯅ ꯐꯥꯖꯤꯜꯂꯤ꯫ ꯑꯁꯤꯗꯒꯤ ꯃꯥꯅ ꯑꯃꯨꯛ ꯃꯇꯣꯝꯇ ꯍꯥꯏꯖꯩ, ꯃꯁꯤꯒꯤ ꯀꯂꯥ ꯍꯩꯕ ꯑꯉꯥꯡ ꯑꯁꯦ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗꯀꯣ ꯑꯩꯗꯤ꯫ ꯃꯥꯅ ꯍꯦꯛ ꯃꯇꯥꯡ ꯆꯥꯗꯅ ꯊꯣꯔꯛꯄꯗꯒꯤ ꯃꯤꯍꯨꯟꯒꯁꯦ ꯆꯦꯡꯒꯨꯝ ꯆꯦꯡꯒꯥꯟꯅꯔꯦ ꯍꯥꯏꯕꯅꯤꯗ ꯑꯩꯕꯨ꯫ ꯁꯣꯔꯁꯦ ꯑꯃꯨꯛꯇ ꯁꯥꯟꯅꯒꯦꯁꯦ꯫ ꯍꯩꯃꯥ, ꯅꯠꯇꯦ, ꯑꯩꯕꯨ ꯏꯀꯥꯎ ꯀꯥꯎꯏꯅꯦ꯫ ꯂꯥꯏ ꯁꯥꯟꯅꯒꯅꯤ, ꯕꯨꯠ ꯀꯧꯊꯣꯛꯀꯅꯤ ꯍꯥꯏꯅꯗꯤ ꯑꯩꯁꯦ ꯊꯣꯔꯛꯂꯦ꯫ ꯑꯗꯨ ꯀꯔꯝꯕ ꯕꯨꯠ ꯑꯣꯏꯅ ꯀꯧꯁꯤꯒꯦ? ꯑꯩꯕꯨ ꯑꯍꯥꯟꯕ ꯕꯨꯠ ꯀꯧꯒꯗꯕ ꯑꯣꯏꯔꯦ꯫ ꯄꯪꯁꯥ ꯁꯥꯊꯤꯕ ꯕꯨꯠꯇꯤ ꯀꯧꯈꯤꯔꯣꯏꯗ꯫ ꯍꯣꯔꯦꯟꯅꯦ ꯐꯔꯛ ꯌꯥꯝꯅ ꯇꯥꯔꯛꯀꯅꯤ, ꯑꯃꯨꯛ ꯂꯣꯏꯁꯤꯟꯕ ꯍꯩꯇꯗꯅ ꯇꯣꯛꯀꯅꯤꯀꯣ꯫ ꯃꯥꯏꯕꯤ ꯑꯣꯏꯕꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦꯗ꯫ ꯑꯩꯅꯒ ꯃꯔꯣꯜ ꯑꯃ ꯀꯥꯎꯒꯟꯕꯅꯤ꯫ ꯃꯟꯇ꯭ꯔ ꯑꯁꯤ ꯁꯣꯟꯕ ꯍꯧꯔꯨꯔꯒ ꯃꯌꯥꯏ ꯊꯤꯒꯥꯡꯗ ꯑꯃꯨꯛ ꯀꯥꯎꯊꯣꯛꯈꯤꯗꯅ ꯑꯩꯀꯣ ꯕꯨꯠ ꯃꯌꯥꯝ ꯑꯗꯨꯅ ꯈꯧꯔꯤ ꯆꯔꯝ ꯑꯁꯤ ꯃꯦꯠꯈꯤꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯩꯕꯨ ꯀꯔꯝꯕ ꯕꯨꯠ ꯑꯣꯏꯅ ꯀꯧꯁꯤꯒꯦꯅꯦ? ꯅꯍꯥꯟꯃꯨꯛ ꯑꯩꯕꯨ ꯑꯩꯍꯩ ꯇꯝꯕꯤꯕ ꯑꯣꯖꯥꯗꯨꯅ ꯍꯥꯏꯈꯤꯕꯗ ꯕꯨꯠ ꯌꯥꯡꯒꯪꯕꯤ ꯑꯗꯨꯒ ꯕꯨꯠ ꯆꯤꯟꯗꯨꯝꯕꯤ ꯑꯅꯤ ꯑꯗꯨꯒꯅꯗꯤ ꯑꯇꯩ ꯕꯨꯠ ꯃꯈꯩꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯁꯥꯐꯩ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯑꯅꯤ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯑꯣꯏꯅ ꯍꯦꯛꯇ ꯀꯧꯔꯒꯦ꯫ ꯕꯨꯠ ꯌꯥꯡꯒꯪꯕꯤ ꯑꯗꯨꯗꯤ ꯀꯧꯔꯔꯣꯏꯗ꯫ ꯃꯌꯥꯡ ꯃꯅꯥ ꯏꯀꯪ ꯀꯪꯕ ꯃꯈꯩ ꯊꯣꯔꯛꯂꯒ ꯃꯥꯕꯨ ꯕꯨꯠꯅꯤ ꯍꯥꯏꯗꯅ ꯀꯅꯥꯅꯕꯨ ꯀꯤꯕꯤꯒꯗꯣꯏꯅꯣ? ꯆꯥꯛꯊꯥꯛ ꯇꯥꯟꯕꯗꯅ ꯃꯔꯣꯜ ꯑꯃ ꯆꯤꯜꯍꯥꯎ ꯊꯤꯔꯤꯕ, ꯃꯗꯨꯕꯨ ꯕꯨꯠꯅꯤ ꯍꯥꯏꯗꯅ ꯀꯧꯕ ꯍꯧꯅꯗꯦꯗ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯆꯤꯟꯗꯨꯝꯕꯤ ꯕꯨꯠ ꯑꯗꯨ ꯑꯣꯏꯅ ꯍꯦꯛꯇ ꯀꯧꯔꯒꯦ꯫ ꯃꯥꯗꯤ ꯃꯆꯤꯟ ꯃꯅꯥ ꯑꯗꯨꯒ ꯏꯇꯨꯝ ꯇꯨꯝꯕ ꯃꯈꯩ ꯍꯦꯛ ꯎꯕꯗ ꯃꯤꯅ ꯈꯔ ꯃꯈꯩꯗꯤ ꯀꯤꯕ ꯐꯥꯎꯅꯒꯅꯤ꯫ ꯑꯗꯨꯅ ꯆꯤꯟꯗꯨꯝꯕꯤ ꯑꯗꯨ ꯑꯣꯏꯅ ꯀꯧꯔꯒꯦ꯫ ꯃꯁꯤꯗꯒꯤ ꯊꯔꯣꯁꯪꯕꯤꯅ ꯃꯆꯤꯟꯗ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯕꯨꯠ ꯆꯤꯟꯗꯨꯝꯕꯤ ꯑꯗꯨꯕꯨ ꯀꯧꯕ ꯍꯧꯈ꯭ꯔꯦ꯫ ꯂꯩꯋꯥ ꯑꯗꯨ ꯍꯦꯛ ꯁꯣꯟꯕ ꯂꯣꯏꯈꯤꯕꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯥꯂꯝꯕ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯑꯗꯨ ꯃꯇꯣꯝꯇ ꯅꯨꯡꯁꯤꯠ ꯁꯤꯠꯄꯁꯨ ꯅꯠꯇꯅ ꯄꯨꯠ ꯂꯥꯎꯅ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯊꯔꯣꯁꯪꯕꯤꯒꯤ ꯃꯁꯥꯗꯁꯨ ꯀꯔꯤꯒꯨꯝꯕ ꯁꯃꯤꯟ ꯑꯃ ꯐꯥꯎꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯑꯀꯣꯏꯕ ꯑꯗꯨꯕꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯎꯕ ꯐꯪꯂꯝꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯊꯔꯣꯁꯪꯕꯤꯅ ꯃꯇꯣꯝꯇ ꯈꯟꯖꯩ, ꯀꯔꯤꯅꯣꯅꯦ, ꯂꯥꯛꯈꯤꯕꯒꯤ ꯁꯃꯤꯟꯗꯤ ꯐꯪꯕꯒꯨꯝ ꯇꯧꯏꯗ, ꯑꯗꯨꯒ ꯊꯣꯔꯛꯇ꯭ꯔꯤꯁꯤꯅ ꯀꯔꯤꯅꯣ? ꯑꯩꯅ ꯁꯣꯜꯂꯤꯕ ꯂꯩꯋꯥ ꯑꯁꯤꯕꯨ ꯂꯥꯜꯂꯕ꯭ꯔꯅꯦ? ꯆꯨꯝꯕꯒꯨꯝ ꯇꯧꯏꯗ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯂꯋꯥꯏ ꯂꯨꯇꯣꯟ ꯑꯗꯨꯗ ꯀꯔꯤꯅꯣ ꯃꯔꯤꯡ ꯃꯔꯤꯡ ꯆꯠꯄꯒꯨꯝꯕ ꯑꯃ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯀꯣꯛ ꯑꯗꯨ ꯐꯠ ꯑꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ
Bhoot Chindumbi adu maya ihi higatuna mangonda yengtharaga leiramli. Magi machin aduna tumankhibana Tharoshangbigi lawai aduda khara thengbai sokpai tawbadagi maring chalaklibani. Bhoot Chindumbi aduna noktuna hairi. Nanglo aibu kaurise. Asumna hairakpa aduda Tharoshangbigi phuk launa haugatuna chenthoki. Aduga kibadi lairadana madi tap taba makai othokhirami. Matawasida Bhoot Chindumbi aduna hairi. Aima kari Maibi no sidia. Bhoot uraga tap taba makai othokpa Maibi asidi ima na pokpadagi thengnarakrida ai. Hey, Bhoot Chindumbi aisu orise nungaiduna obaga malurabro. Nangi wakhalladuda. Kari non he Bhoot ni kaina. Sormana adu yamna namthiridubu kari no haiba. Nachinna duna tumthoklaga ingonda wanganglakpa adudadi aise shi dawrini bema. Natte Bhoot na khoisibu ut kaidu tawraga nayagadu khara sengdokpa yadra haiba. Henman kre ko nangidudi kadaidagi mishini ko. Hey, Maibi angaubi. Bhoot aikhoibu kadaidagi paya utno. Aikhoigidi yumga mata leijadi. Migi saijin chayada nap haduna tong laga leiribani. Migi imungde hekta changninge haiduna changbang ambasu natte. Kari Maibi no nesibo. Bhoot aikhoigi lamchat hazat chatna kanglon punchi mahingasya amatta khangdaba Maibi asibu. Hai Maibi nang anauba Maibi oiramgani. Aima mana aise nauna tamkhalakliba Maibi ne haiba ado khangkra malini. Kamai tawni tawrisidia. Adumaina khangkradi aidi mana kari mata kira roimi. Aina mabu sizinage khalisya yara roi tawrisidi. Adunadi ai kharamago lehange ko asya. Magi mamanga sida tawshinage ko ai. Asi khanduna hairi. Hai, taningde ko Bhoot Chindumbi. Nakhoi dilairadana asa thiraba. Saroi ngaroi kaya amabu kauraga aigi minnai oina sizinaba ngambi Tharoshangbini ko. Aina nangbu ngasi kauriba sidinya. Makhoi imung ama ani khara. Kabak tamnaruso haina thagi tawbani. Aidinya nakhoi gumba pet laubi Bhoot macha masu asidinya. Sizinnadaba kuimandana kayabu khuloidrabanida. Nangsunya wayam nanganganu ko. Haujikti aina nangbu kauraga sizinnadawrabanina. Aina haiba ngangba wado nangna indawba khanglabra. Is yamna ahibiga sai masya karamba nupino haiba aina chap chana khangbiribani. Pharido mangai ai subut ama oirurabanina mana Maibi haidu hek oijawrabanina amasu yanaba mana haiba asidi inbirage. Maibi karino nangna haininglido adom hairo ai thabaktu tawrurage. Adu horen aina thabaktu tawruraga halakpada aigi chakthakti pidaba yaroi ko. Hai, pini. Nang namuk haidrasune aina loina khangi. Se, yengutu. Awang thangbada leiriba aigi yum masige hek thangnariba imung asidane hana amukta tamnarusu. Mi masadadine sokhandabi khara kabak mayum makai asida break bra kari no khara tawrusu chalo. Hoi tawrurage. Ado Maibi makhoina nangonda kari tawraklino. Tawba tawdaba nangina thaunate adu hanglido chalo aina haiba asida tawruso. Haima asigi Maibi asidi mirol yauna thungdedana. Onchina tawba tan butalida. Karino Bhoot Chindumbi aigi laibak asibo mirol thongdabi Maibi asiga loinagadaba se talleda ai kokse yam sadawri. Asi haiduna Bhoot Chindumbi adu kala hoigi mayum tamna lakli. Aduga matai manaw na tumliba ka adugi thongnaw mapada changshinduna hairi. Hey, kala haiba muthi thiba nupa nangbu tumabo. Kaino aina hojik hairuidubo. Bhoot haiba sidi adumaina tamna dawna tedana. Adudi khonjela se khara semlaga amuktaga kauge. Kala. Oh kalao. Hais. Kaino. Kanana hojikidudi. Masaigi maring chathobudu oiraba chatna tawrisibo. As. Aidi onthokna ki jakredako. Nupi nang mutamro. Tahadine sisu
ꯁꯤꯔꯕ ꯖꯥꯠꯂ ꯁꯤꯕꯣ? ꯅꯨꯄꯤ, ꯍꯩꯃꯥ, ꯑꯩꯅꯦ ꯑꯁꯣꯝꯗꯅ ꯊꯣꯡꯅꯥꯎ ꯃꯄꯥꯁꯤꯗ ꯀꯅꯥꯅꯣ ꯁꯨꯔ ꯆꯤꯡꯗꯅ ꯑꯩꯕꯨ ꯀꯧꯔꯒ ꯂꯩꯕꯅꯤ? ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯔꯣꯜ ꯑꯃꯒ ꯀꯧ ꯉꯥꯡꯕ ꯊꯥꯗꯕ ꯃꯈꯩ ꯇꯨꯝꯈꯤꯕꯅꯤ. ꯃꯁꯤꯗꯤ ꯈꯨꯖꯞꯄꯤ ꯑꯁꯤꯅ ꯍꯦꯛꯇ ꯁꯤꯠꯀꯦꯗ. ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯈꯨꯖꯞꯄꯤꯅ ꯍꯦꯛꯇ ꯀꯟꯅ ꯁꯤꯛꯇꯠꯂꯝꯃꯤ. ꯅꯨꯄꯤ ꯑꯗꯨꯗꯤ ꯇꯨꯝꯗꯨꯅ ꯂꯩꯕꯒ ꯑꯣꯏꯕꯒ ꯍꯦꯛꯇ ꯑꯔꯣꯏꯕꯤ ꯊꯥꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ. ꯍꯣꯏꯃꯥ, ꯑꯩ ꯁꯤꯔꯦꯗ! ꯀꯔꯤꯅꯣ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯛꯂꯛꯂꯤꯁꯤꯕꯣ? ꯃꯥꯅ ꯑꯗꯨꯝꯅ ꯈꯪꯂꯥꯎ ꯍꯦꯛ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯃꯄꯥꯟꯗ ꯐꯛꯂꯥꯡꯒꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯕꯨꯠ ꯆꯤꯟꯗꯨꯝꯕꯤ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ. ꯍꯣꯏꯃꯥ, ꯀꯩꯅꯣ ꯑꯩꯕꯨ ꯆꯤꯛꯁꯨ ꯆꯤꯛꯈꯤꯗꯅ? ꯅꯠꯇꯦ, ꯃꯣꯏꯒꯤꯁꯤꯕꯨ ꯏꯃꯨꯡꯗ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯕꯨꯠ ꯑꯃꯒ ꯂꯩꯔꯕ ꯖꯥꯠꯂꯕ? ꯃꯈꯣꯏꯅ ꯌꯣꯛꯆꯕ ꯕꯨꯠꯀ ꯂꯩꯕ ꯖꯥꯠꯂꯣ? ꯃꯗꯨꯒꯤ ꯃꯥꯏꯕꯤ ꯃꯤꯔꯣꯜ ꯊꯨꯡꯗꯕꯤ ꯑꯁꯤꯅꯗꯤ ꯑꯩꯉꯣꯟꯗ ꯃꯗꯨꯒꯤ ꯃꯔꯝꯗꯗꯤ ꯀꯔꯤ ꯑꯃꯠꯇꯒ ꯍꯥꯏꯔꯛꯂꯛꯄꯣꯟꯇꯦꯅꯦ. ꯐꯅꯗꯨꯝ ꯐꯔꯦ. ꯕꯨꯠ ꯄꯥꯈꯪ ꯑꯃ ꯑꯣꯏꯔꯝꯂꯗꯤ ꯐꯈ꯭ꯔꯅꯤꯗ. ꯏꯔꯥꯡ ꯇꯧꯁꯤꯟꯒꯦ. ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯀꯂꯥꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯆꯤꯟ ꯑꯗꯨ ꯃꯦꯟꯁꯤꯜꯂꯝꯃꯤ. ꯑꯗꯨꯒ ꯌꯥꯝꯅ ꯇꯞꯅ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯅ ꯃꯄꯥꯟꯗꯒꯤ ꯃꯥꯕꯨ ꯀꯧꯔꯛꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯤ. ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯇꯨꯃꯤꯟꯅ ꯃꯈꯥ ꯇꯥꯅ ꯀꯧꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ. ꯇꯥꯟꯖꯥ ꯑꯁꯤꯗ ꯕꯨꯠ ꯆꯤꯟꯗꯨꯝꯕꯤꯅ ꯍꯥꯏꯔꯛꯏ. ꯑꯣ ꯀꯂꯥ, ꯅꯈꯣꯏꯗ ꯂꯩꯔꯤꯕ ꯕꯨꯠꯇꯨꯕꯨ ꯄꯥꯈꯪꯂꯣ ꯍꯥꯏꯕ? ꯑꯣꯏꯔꯗꯤ ꯑꯩꯒ ꯑꯃꯨꯛꯇ ꯈꯪꯅꯒꯦ. ꯊꯣꯡꯅꯥꯎ ꯑꯁꯤꯗ ꯃꯁꯛꯇꯣ ꯑꯃꯨꯛꯇ ꯌꯦꯡꯒꯦꯕ. ꯀꯩꯅꯣ ꯅꯨꯄꯥ, ꯑꯩꯈꯣꯏ ꯏꯃꯨꯡꯗꯁꯨ ꯕꯨꯠ ꯂꯩꯔꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦꯗꯀꯣ. ꯍꯣꯏ, ꯉꯥꯏꯈꯣ. ꯃꯄꯥꯟꯗꯒꯤꯁꯦ ꯕꯨꯠ ꯅꯠꯇꯕ꯭ꯔꯥ ꯈꯪꯗꯦ. ꯕꯨꯠ ꯇꯝꯅꯕꯕꯨ ꯑꯁꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯑꯩ ꯍꯪꯒꯦꯀꯣ. ꯍꯥꯏ, ꯀꯅꯥꯅꯣꯅꯦꯍꯦ ꯃꯤꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯂꯨꯝꯂꯤꯕ ꯑꯗꯨꯕꯣ? ꯅꯨꯃꯤꯗꯥꯡꯗꯕꯨ ꯅꯨꯄꯤꯅ ꯍꯥꯟꯅ ꯃꯤꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯅꯕ꯭ꯔꯣ? ꯅꯪ ꯉꯁꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯇꯥꯛꯀꯦꯗꯣ? ꯍꯣ, ꯇꯥꯛꯅꯤꯡꯂꯒ ꯇꯥꯛꯆꯧ, ꯇꯥꯛꯅꯤꯡꯗ꯭ꯔꯒ ꯇꯣꯛꯆꯧ. ꯀꯂꯥ ꯍꯥꯏꯕ ꯃꯨꯊꯤ ꯊꯤꯕ. ꯅꯪ ꯍꯧꯖꯤꯛ ꯃꯨꯔꯤꯕ ꯀꯨꯆꯨ ꯑꯗꯨ ꯅꯋꯨꯟ ꯈꯣꯛꯂꯒ ꯉꯧꯁ꯭ꯔꯣꯛ ꯉꯧꯍꯟꯕꯤ ꯉꯝꯕꯤ ꯕꯨꯠ ꯆꯤꯟꯗꯨꯝꯕꯤꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨ. ꯑꯩꯉꯣꯟꯗꯒ ꯁꯤꯡꯅꯔꯗꯅ ꯐꯩ. ꯑꯩꯅ ꯀꯩꯗꯧꯒꯦ? ꯅꯈꯣꯏꯒꯤ ꯌꯨꯝꯊꯛ ꯑꯁꯤꯗ ꯍꯦꯛꯇ ꯆꯣꯡꯈꯠꯂꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯂꯥꯍꯣꯏꯒꯤ ꯌꯨꯝꯊꯛ ꯑꯗꯨꯗ ꯐꯟ ꯂꯥꯎꯅ ꯆꯣꯡꯗꯨꯅ ꯃꯈꯣꯏꯒꯤ ꯆꯤꯡꯒ ꯃꯊꯛ ꯑꯗꯨꯗ ꯄꯦꯗ꯭ꯔꯛ ꯂꯥꯎꯅ ꯍꯦꯛꯇ ꯆꯠꯄ ꯍꯧꯏ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯒꯝ ꯂꯥꯎꯅ ꯍꯦꯛꯇ ꯆꯦꯜꯂꯤ. ꯑꯃꯨꯛꯅ ꯊꯔꯣ ꯑꯣꯟꯗꯨꯅ ꯁꯥꯟꯅꯔꯤ. ꯃꯇꯧ ꯑꯁꯤꯗ ꯀꯂꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯏ. ꯅꯨꯄꯥ, ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯣ? ꯏꯇꯩ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯃꯤꯠ ꯍꯥꯏꯗꯣ ꯁꯨꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯅꯦ. ꯅꯪꯅ ꯅꯍꯥꯟ ꯅꯣꯡꯃ ꯏꯆꯦ ꯊꯥꯔꯣꯁꯪꯕꯤ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗꯒꯤ ꯎ ꯃꯣꯔꯣꯛ ꯑꯍꯨꯝꯈꯛ ꯍꯨꯔꯥꯜꯂꯨꯕ ꯑꯗꯨ ꯃꯥꯅ ꯈꯪꯈꯤꯕꯗꯒꯤ ꯇꯧꯔꯛꯂꯤꯕ ꯑꯣꯏꯔꯦꯅꯦ ꯑꯁꯦ. ꯈꯪꯗ꯭ꯔꯦꯅꯦ ꯅꯨꯄꯤ, ꯑꯩꯁꯨ ꯀꯤꯃꯟꯈꯤꯕꯅ ꯐꯤ ꯐꯥꯎꯕ ꯃꯥꯡꯁꯤꯜꯂꯦꯅꯦꯁꯦ. ꯅꯠꯇꯦ, ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯈꯥꯡꯕ ꯉꯝꯗꯧꯔꯤꯕ꯭ꯔꯕ? ꯃꯇꯩ ꯃꯅꯥꯎꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯕꯨꯠ ꯆꯤꯟꯗꯨꯝꯕꯤꯅ ꯌꯨꯝꯊꯛ ꯑꯗꯨꯗꯒꯤ ꯂꯥꯎꯊꯔꯛꯏ. ꯍꯦ, ꯅꯇꯩ ꯅꯅꯥꯎꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯀꯩꯅꯣ? ꯑꯩꯕꯨ ꯏꯖꯠ ꯇꯥꯕ ꯕꯨꯠ ꯑꯣꯏꯅ ꯈꯜꯂꯤꯗꯨ ꯀꯔꯤꯒꯤꯅꯣ? ꯎ ꯃꯣꯔꯣꯛ ꯑꯍꯨꯝ ꯑꯗꯨꯒꯤꯗꯃꯛ ꯅꯈꯣꯏꯒꯤ ꯁꯤꯗ ꯂꯥꯛꯀꯗꯕꯤ ꯕꯨꯠ ꯆꯤꯟꯗꯨꯝꯕꯤ ꯅꯠꯇꯦ. ꯑꯩꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯥꯊꯤꯕꯒꯦ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯈꯪꯍꯟꯒꯦ. ꯀꯔꯤ? ꯕꯨꯠ ꯆꯤꯟꯗꯨꯝꯕꯤ, ꯑꯩꯈꯣꯏꯗꯤ ꯈꯪꯖꯗꯗꯨꯅ ꯁꯨꯝ ꯏꯇꯩ ꯏꯅꯥꯎ ꯈꯟꯖꯕꯅꯦ. ꯅꯪꯕꯨ ꯍꯟꯊꯅ ꯈꯟꯖꯕꯒꯤ ꯋꯥ ꯅꯠꯆꯗꯦ. ꯑꯩꯈꯣꯏꯕꯨ ꯍꯦꯟꯅ ꯑꯀꯤꯕ ꯄꯤꯕꯤꯔꯅꯨ. ꯑꯃꯨꯛꯇꯗꯤ ꯆꯠꯄꯤꯈ꯭ꯔꯣꯕ. ꯑꯩꯈꯣꯏꯅ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ? ꯋꯥ ꯉꯥꯡꯒꯅꯨ. ꯇꯥꯅꯤꯡꯗꯦ. ꯇꯨꯃꯤꯟ ꯂꯩꯌꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯟꯗꯛꯇꯤ ꯀꯂꯥꯍꯣꯏꯒꯤ ꯆꯤꯡꯒ ꯃꯊꯛ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯐꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ. ꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯤ. ꯆꯣꯡꯒꯦ, ꯈꯔꯒ ꯀꯟꯅ ꯆꯣꯡꯒꯦ. ꯍꯩꯃꯥ, ꯑꯁ ꯅꯨꯄꯥ, ꯑꯩ ꯀꯤꯕꯅ ꯂꯣꯏꯔꯦꯗ. ꯀꯗꯥꯏꯗꯅꯣꯃ ꯆꯦꯟꯈ꯭ꯔꯁꯤꯕ ꯅꯪꯕꯣ? ꯍꯥꯏ, ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗ ꯆꯦꯟꯒꯗꯣꯏꯅꯣꯅꯦ ꯑꯃꯝꯕ ꯃꯔꯛ ꯑꯁꯤꯗꯕꯨ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯑꯣꯏꯕꯒꯤꯁꯨ ꯐꯔꯤꯕꯅꯤ. ꯃꯄꯥꯟꯗ ꯊꯣꯛꯂꯒꯗꯤ ꯕꯨꯠ ꯑꯁꯤ ꯃꯥꯌꯣꯛꯅꯔꯣꯏꯗ꯭ꯔꯣ? ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ. ꯅꯠꯇꯦ, ꯑꯁꯤꯕꯨ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯅꯦ. ꯑꯩꯗꯤꯅꯦ ꯍꯌꯦꯡꯃꯛ ꯏꯄꯥꯝꯗ ꯂꯩꯖꯧꯔꯅꯤ. ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯒ ꯑꯩ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ. ꯅꯕꯨꯛ ꯐꯗꯗꯧꯅ ꯍꯦ ꯅꯨꯄꯤꯅ. ꯆꯠꯂꯗꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ. ꯑꯩꯕꯨ ꯑꯁꯤꯒꯤ ꯕꯨꯠ ꯑꯁꯤꯅ ꯆꯥꯗꯨꯅ ꯁꯤꯍꯧꯔꯣ ꯍꯥꯏꯕ꯭ꯔꯣ?
Warasu wanane. Ngashigi ahinga simatamdi khangminarasi. Bhoot Chindumbi adusu nungaina phanpha chongli. Adubu laibak thibana jingda khara amanba amagi mapada mana chongliba adu mapa hek tarure. Jinga adu phutlauna puthaduna Bhoot Chindumbi adu imungda tasilaktuna yumgi phairel mathak aduda yanduna hek lairari. Masam manani ipha phaba machin aduna itumtum matin ara taduna adumna phairel aduda yantharaga laiba adudadi matai manau anidu hoima siredana asidi haina kana lauduna yumgi mapanda chenthokna khirami. Kalana lauduna hairi. Nupi, laune, thangnabagi khurato bihoigi hekta chelusi laune nangbo. Nupa, ngai khuo, amukta ngai khuo, chenmina simi. Asumna ani adudi lauduna chenakri. Phairel mathak aduda yanduna lehoriba Bhoot Chindumbi adudi jinga mathakdagi darakiba oibana makhwang adu phairel aduda yeshinkhiduna anaba phaurami. Khwangase loina tikhrabra khangdreda. Khodana khuba. Mashi pumnamak ase madugi Maibi mirol thongdabe dun thokan mangaktane. Ai bosu yamna jugo chadaba ibunga shida thajilaktana tawriba natra haiba. Haima. Matai manau ani duna kadomda chenkre. Maibi ga kawba cheliba chat haiba. Ainya khara thuna amukta chathorage natradi aisto awafamda soidana taba tare. Asi haiduna sekau tawduna Tharoshangbigi manakta laklammi. Tharosangbina mabu ubada hairi. Haima. Karino asina shek tana lakishina. Hai Chindumbi, kari tawre? Kari tawre kaina. Hai, Maibi mirol thongdabi. Nangise migi imunga do wahange haina aibu thabra. Natraga aibu hatga haina thari bro. Ayo. Ai sire. Ayo ima. Kari but no sibo. Nang se sirabo matung but oliba natro. Aduga karam haina mukshi dawrige. Yengning deko shekli. Niti chumna chatlu. Hey, Maibi mirol thongdabi. Aigi se sekning dana sekpa man bro. Chatpa ngamda duna na duna seklibani. Nang na yumni kaina jugot wairam chadaba amada thajilaga. Jingani kaina mapangan ison chole. Aina amurak anirak chongbada putharibani. Haima. No punok janing. Bhoot ama oiraga namaya du thaglabadi adugumba khara thokani khangbra. Yare, ai chatlage. Ngayak ta patharuge. Aigi chak thakpiro. Se, nangi chak thaki mahuni. Asi utka payagani. Hayeng aina kaubadadi naya ado sengna sengdoklaga lau. Bhoot ki chak thakpu utka payaga kanana pinage. Sa yen ngano. I thangba ama piro. Hai, chalo he. Aina pirise adumlo. Sure manam thiri do hana phan ko. Adu ko na mathang aina pirakani. Chalo. No nga lagtawri. Matam se yadre. Asumna hairam laga Tharoshangbigi adu pochai makhai adu pusilaga changkhre. Bhoot Chindumbi adudi kari so haiba ngamdraduna peri tawduna lehaurammi. Numit khara haukhre. Ngarangi ahingda Kalagi yumda thokiba thodok aduna matai manau anidi Kalagi nupigi mapam yaunaba adumak chenkhirami. Laikai adunasu makhoigi imung adugi wari pumba tanarakle. Maram asina laikai miyamna makhoigi laikai asida lai phattaba bhoot pret mayam ama thokle haina wari sanarami. Machi khudingi bhoot tamnabagi lai thokpagi wari tana pik thankre. Tharoshangbigi Bhoot Chindumbi adu nungti numit khudingi kauthokduna laikai aduda tamna halami. Maduna thoidokna misi mina thokhanba mibu ngauna phaina chathanba makti oiramde. Adum oinamak Bhoot lai thawai haiba asidabo miyamna loina kinaba ngaktanina makhoibu thengnaruba oknaruba khudingna aki akhang loina phaunarami. Nongma numidang wairamgi matamni. Tharoshangbigi ngasidi mahaki Bhoot Chindumbi aduna ngarang yenbigi I thake hairambana maram oiduna
ꯀꯩꯊꯦꯜꯗ ꯌꯦꯟꯕꯤ ꯑꯃ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯅꯗꯤ ꯃꯍꯥꯛ ꯑꯁꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯇꯧꯕ ꯃꯤ ꯑꯣꯏꯕꯅꯤꯅ ꯏ ꯊꯥꯡꯕ ꯄꯣꯠ ꯆꯥꯗꯦ ꯍꯥꯏꯕ ꯑꯗꯨ ꯈꯪꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯤꯌꯥꯝꯅ ꯀꯔꯤ ꯈꯟꯈꯤꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨ ꯀꯔꯤꯁꯨ ꯈꯟꯗꯗꯕ ꯃꯈꯩ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯤ ꯆꯠꯅ ꯆꯠꯅꯁꯨ ꯃꯍꯥꯛꯀ ꯊꯦꯡꯅꯔꯨꯕ ꯃꯤꯑꯣꯏ ꯃꯈꯩꯗꯤ ꯍꯟꯗꯛ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕ ꯑꯀꯤ ꯑꯈꯪ ꯃꯌꯥꯝ ꯑꯁꯤ ꯃꯍꯥꯛꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤ ꯃꯉꯣꯟꯗ ꯀꯤꯔꯨꯞ ꯑꯗꯨꯃꯛ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯆꯠꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯊꯔꯣꯁꯪꯕꯤ ꯃꯍꯥꯛ ꯃꯁꯥꯅꯁꯨ ꯂꯣꯏꯅ ꯈꯪꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯃꯊꯃꯣꯏꯗꯗꯤ ꯁꯥꯎꯅꯤꯡꯕꯣꯏ ꯀꯩꯕꯣꯏ ꯑꯁꯨꯝꯅ ꯈꯟꯖꯩ꯫ ꯀꯔꯤ ꯃꯊꯧ ꯂꯩꯗꯅꯅꯣ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯔꯤꯕ ꯑꯁꯤꯕꯨ? ꯅꯠꯇꯦꯅꯦ, ꯂꯩꯀꯥꯏ ꯑꯃꯗ ꯃꯥꯏꯕꯤ ꯃꯥꯏꯕ ꯑꯃ ꯂꯩꯔꯕꯗꯤ ꯕꯨꯠ ꯁꯥꯟꯅꯕ, ꯂꯥꯏ ꯁꯥꯟꯅꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯃꯁꯤꯕꯨ ꯑꯅꯧꯕ ꯊꯕꯛꯂ ꯍꯥꯏꯕꯅꯤꯗ꯫ ꯀꯔꯤꯒꯤꯅꯣꯕ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯑꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤꯕꯨ? ꯍꯦꯔꯥ, ꯅꯋꯥ ꯑꯝꯇ ꯂꯧꯗꯦꯗ꯫ ꯕꯨꯠ ꯁꯥꯟꯅꯅꯤꯡꯂꯒ ꯁꯥꯟꯅꯒꯅꯤ, ꯁꯥꯟꯅꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ꯫ ꯅꯋꯥ ꯁꯨꯛꯂꯧ ꯂꯧꯗꯦꯁꯦ꯫ ꯍꯧꯖꯤꯛꯇꯕꯨ ꯑꯩꯅ ꯍꯩꯇꯕꯒꯤ ꯕꯨꯠꯀ ꯀꯅꯥꯎ ꯈꯔ ꯁꯥꯟꯅꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯅ ꯈꯔ ꯍꯩꯔꯛꯂꯗꯤꯅꯦ, ꯕꯨꯠ ꯑꯆꯧ ꯑꯆꯧꯕ ꯁꯥꯊꯤꯕ ꯉꯥꯛꯇꯅꯤ ꯁꯥꯟꯅꯔꯛꯀꯗꯣꯏꯁꯦ ꯈꯪꯂꯕ꯭ꯔꯥ? ꯑꯁꯤ ꯈꯟꯖꯗꯨꯅ ꯀꯩꯊꯦꯜ ꯌꯧꯔꯛꯂꯤ꯫ ꯌꯦꯟ ꯉꯥꯅꯨ ꯌꯣꯟꯕ ꯄꯣꯠꯐꯝ ꯑꯃꯗ ꯆꯪꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯍꯥꯏꯕꯨꯡꯉꯣ, ꯌꯦꯟꯗꯣ ꯃꯁꯥ ꯃꯎ ꯐꯕ, ꯏ ꯌꯥꯝꯅ ꯊꯥꯡꯕ ꯌꯦꯟ ꯑꯃꯇ ꯌꯦꯡꯒꯦ ꯍꯩ꯫ ꯏꯟꯗꯣꯟ, ꯌꯥꯅꯤ꯫ ꯑꯁꯣꯝꯗꯒꯤ ꯌꯦꯡꯒꯣꯟ ꯑꯁꯤꯗ ꯌꯦꯡꯕꯤꯔꯣ꯫ ꯃꯈꯣꯏꯁꯦ ꯑꯩꯒꯤ ꯄꯣꯠꯐꯝ ꯑꯁꯤꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ, ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯌꯦꯟ ꯉꯥꯛꯇꯅꯤ꯫ ꯑꯣꯍꯣ, ꯑꯁꯣꯝꯒꯤꯁꯤꯗ? ꯍꯣꯏ, ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯒꯦꯀꯣ꯫ ꯍꯣꯏ ꯏꯟꯗꯣꯟ, ꯌꯦꯡꯕꯤꯌꯨ꯫ ꯑꯗꯨ ꯏꯟꯗꯣꯟ, ꯌꯦꯟꯁꯤꯕꯨ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ? ꯏꯟꯗꯣꯟꯗꯤ ꯂꯥꯏ ꯇꯤꯟꯒ ꯁꯝꯅꯕꯅꯤ, ꯁꯥ ꯌꯦꯟ ꯏ ꯊꯥꯡꯕꯁꯨ ꯆꯥꯗꯦꯗꯣ꯫ ꯑꯗꯨꯒ ꯌꯦꯟ ꯂꯩꯗꯣꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯟꯗꯣꯟ? ꯌꯨꯝꯗ ꯃꯤꯒ ꯂꯥꯛꯀꯗꯕ ꯂꯩꯕ꯭ꯔꯣ? ꯏꯕꯨꯡꯉꯣ, ꯊꯪꯅꯕ ꯈꯨꯟꯗꯒꯤꯅꯦ ꯑꯩꯒꯤ ꯏꯄꯥꯝꯂꯣꯝꯒꯤ ꯏꯆꯥꯁꯤꯡ ꯊꯣꯛꯄ ꯑꯉꯥꯡ ꯑꯃꯅꯤ ꯂꯥꯛꯀꯗꯕ ꯂꯩꯌꯦ꯫ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯌꯦꯟ ꯂꯩꯔꯤꯁꯤ ꯏꯕꯨꯡꯉꯣ꯫ ꯍꯣꯏ, ꯑꯩꯁꯨ ꯑꯗꯨꯒꯨꯝꯕ ꯑꯃ ꯃꯥꯜꯂꯦ ꯍꯥꯏꯅ ꯍꯪꯖꯔꯤꯕꯅꯤ꯫ ꯍꯣꯏ ꯏꯕꯨꯡꯉꯣ꯫ ꯑꯗꯣ ꯏꯕꯨꯡꯉꯣ, ꯏꯟꯗꯣꯟ ꯋꯥ ꯑꯃ ꯍꯪꯒꯦꯅꯦ ꯅꯪꯕꯣ꯫ ꯀꯩ ꯍꯪꯒꯦ ꯍꯥꯏꯕꯅꯣ ꯏꯟꯗꯣꯟ? ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯍꯟꯗꯛ ꯃꯤꯅ ꯅꯤꯟꯐꯨ ꯉꯥꯡꯅꯕꯗ ꯕꯨꯠ ꯊꯣꯛꯏ ꯍꯥꯏꯕ꯭ꯔꯥ, ꯂꯥꯏ ꯏꯜꯂꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ? ꯑꯩꯅ ꯈꯔ ꯁꯨꯝ ꯇꯥꯕ ꯅꯠꯇꯦ, ꯃꯗꯨꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯨꯝꯂꯤꯕꯅꯣꯅꯦ? ꯏꯟꯗꯣꯟ, ꯋꯥꯐꯝꯁꯤꯕꯨ ꯑꯩꯕꯨ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯏꯕꯨꯡꯉꯣ? ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ꯫ ꯏꯟꯗꯣꯟ, ꯋꯥꯗꯤ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯇꯩ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯠꯇꯅꯗꯤ ꯅꯣꯡꯃꯇ ꯑꯇꯩ ꯑꯇꯣꯞꯄ ꯃꯥꯏꯕ ꯃꯥꯏꯕꯤ ꯃꯌꯥꯝ ꯑꯁꯤꯗ ꯕꯨꯠ ꯊꯣꯛꯂꯤꯕ, ꯂꯥꯏ ꯊꯣꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯍꯥꯏꯅꯗꯦ꯫ ꯑꯗꯨꯕꯨꯅꯦ, ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯍꯥꯏꯕꯕꯨ ꯏꯟꯗꯣꯟꯅ ꯂꯥꯏ ꯐꯠꯇꯕ ꯊꯥꯗꯣꯛꯄꯅꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯛꯇꯅꯤ ꯏꯟꯗꯣꯟ꯫ ꯀꯔꯤ? ꯅꯠꯇꯦ, ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯕꯨꯠ ꯊꯣꯛꯂꯤꯕꯁꯤ ꯑꯩꯅꯅꯦ ꯍꯥꯏꯅ ꯍꯥꯏꯅꯩ ꯍꯥꯏꯕ꯫ ꯍꯣꯏ ꯏꯟꯗꯣꯟ, ꯑꯗꯣ ꯏꯟꯗꯣꯟ, ꯃꯤꯅ ꯍꯥꯏꯅꯕꯁꯨ ꯍꯥꯏꯅꯕꯅꯤ, ꯑꯩ ꯏꯁꯥ ꯐꯥꯎꯕ ꯕꯨꯠꯁꯦ ꯏꯟꯗꯣꯟꯅ ꯊꯥꯗꯣꯛꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯕ ꯌꯥꯎꯖꯔꯤꯕꯅꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯑꯗꯨꯕꯨ ꯑꯩꯁꯦ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯅꯠꯇꯦꯗ ꯏꯟꯗꯣꯟ, ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯃꯥꯏꯕ ꯃꯥꯏꯕꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯕꯁꯨ ꯀꯔꯤꯃꯠꯇ ꯇꯧꯗꯦ꯫ ꯑꯗꯨꯗ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯏꯟꯗꯣꯟꯅ ꯃꯥꯏꯕꯤ ꯍꯦꯛ ꯆꯪꯈꯤꯕꯗꯒꯤ ꯕꯨꯠ ꯊꯣꯛꯄꯁꯦ ꯑꯗꯨꯝ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯗ ꯁꯨꯝꯅ ꯆꯥꯅꯁꯨ ꯋꯥꯈꯜ ꯑꯃꯈꯛ ꯈꯟꯖꯕꯅꯤꯗ ꯏꯟꯗꯣꯟ꯫ ꯏꯟꯗꯣꯟꯕꯨ ꯍꯦꯛꯇ ꯆꯤꯡꯅꯖꯕꯒꯤ ꯋꯥꯗꯤ ꯅꯠꯆꯗꯦꯀꯣ ꯏꯟꯗꯣꯟ꯫ ꯍꯣ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯈꯔ ꯍꯦꯛ ꯐꯩꯗꯅ ꯏꯕꯨꯡꯉꯣ꯫ ꯑꯗꯨ ꯏꯕꯨꯡꯉꯣ, ꯅꯪꯗꯤꯅꯦ ꯅꯟꯗꯣꯟ ꯑꯩꯕꯨ ꯃꯨꯟꯅꯁꯨ ꯈꯪꯂꯝꯒꯅꯤ꯫ ꯅꯠꯇꯦ, ꯃꯥꯏꯕꯤ ꯑꯣꯏꯕ ꯇꯝꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯑꯗꯨꯒꯨꯝꯕ ꯚꯨꯠ ꯂꯥꯏ ꯀꯧꯕꯒꯤ ꯃꯇꯥꯡ ꯑꯗꯨꯗꯤ ꯅꯟꯗꯣꯟ ꯑꯩꯅ ꯇꯝꯕꯗ ꯌꯥꯎꯗ꯭ꯔꯤꯗ ꯏꯕꯨꯡꯉꯣ꯫ ꯑꯗꯨꯕꯨꯅꯤ ꯏꯕꯨꯡꯉꯣ, ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯐꯠꯇꯦꯀꯣ꯫ ꯃꯤ ꯑꯃꯅꯕꯨ ꯈꯖꯤꯛꯇꯪ ꯁꯥꯐꯔꯛꯂꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯃ ꯍꯦꯛ ꯆꯪꯁꯤꯟꯗꯨꯅ ꯅꯝꯊꯦꯛꯄꯤꯕ꯫ ꯅꯠꯇꯦ, ꯃꯗꯨꯅ ꯃꯈꯣꯏꯗ ꯀꯔꯤ ꯀꯥꯟꯅꯕꯕꯨ ꯐꯪꯂꯤꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯑꯩ ꯋꯥꯁꯤ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦꯗ꯫ ꯑꯗꯨ ꯏꯕꯨꯡꯉꯣ, ꯑꯁꯤꯒꯤ ꯌꯦꯟ ꯑꯃꯨꯕꯤꯁꯤ ꯑꯣꯏꯅ ꯂꯧꯈ꯭ꯔꯒꯦ꯫ ꯃꯃꯜ ꯑꯗꯨ ꯅꯪꯅ ꯀꯌా ꯄꯤꯌꯣ ꯍꯥꯏꯔꯤꯕꯅꯣ? ꯏꯟꯗꯣꯟ, ꯀꯣꯔꯤꯒꯤ ꯁꯦꯜꯌꯦꯛ ꯑꯗꯨ 2 ꯍꯦꯛ ꯄꯤꯕꯤꯔꯝꯃꯨ꯫ ꯑꯗꯨꯗꯤ ꯇꯥꯡꯃꯟꯗ꯭ꯔꯣ ꯏꯕꯨꯡꯉꯣ? ꯈꯔ ꯇꯥꯎꯗꯅ꯫ ꯏꯟꯗꯣꯟꯗ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯌꯥꯝꯅ ꯇꯥꯔꯕꯅꯤ꯫ ꯏꯟꯗꯣꯟꯗꯤ ꯌꯦꯟ ꯉꯥꯅꯨꯁꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯩꯗ꯭ꯔꯤꯕꯅꯤꯅ
ꯃꯃꯜꯒꯁꯦ ꯀꯔꯤꯁꯨ ꯈꯪꯂꯝꯈꯤꯔꯣꯏ ꯅꯆꯥꯅ ꯍꯥꯏꯖꯔꯤꯕꯁꯦ ꯌꯥꯝꯅ ꯇꯥꯔꯒ ꯍꯥꯏꯔꯕꯅꯤ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯒꯗꯕ ꯅꯠꯇꯦꯀꯣ ꯌꯦꯟ ꯉꯥꯅꯨ ꯂꯩꯔꯒ ꯆꯥꯗ꯭ꯔꯕꯁꯨ ꯑꯩꯁꯨꯅꯦ ꯃꯤꯅꯤꯅꯦ ꯃꯤ ꯑꯗꯨꯅ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯑꯗꯨ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯈꯔ ꯇꯥꯎ ꯃꯤ ꯑꯇꯩ ꯑꯇꯩꯗꯅꯦ ꯑꯗꯨꯃꯥꯏꯅ ꯂꯧꯔꯁꯨ ꯑꯩꯉꯣꯟꯗꯗꯤ ꯇꯧꯔꯛꯀꯅꯨ ꯏꯕꯨꯡꯉꯣ ꯀꯩꯅꯣꯅꯦ ꯏꯟꯗꯣꯟꯒꯤ ꯋꯥꯇꯥꯁꯤꯗꯤ ꯄꯣꯠꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯔꯒ ꯏꯟꯗꯣꯟꯅ ꯑꯣꯏꯅ ꯆꯥꯎꯔꯒ ꯂꯩꯔꯦ ꯙꯝꯀꯥꯒ ꯇꯧꯔꯛꯂꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯅꯠꯇꯦ ꯏꯟꯗꯣꯟꯒꯤꯁꯤꯕꯨ ꯑꯩꯅ ꯌꯦꯟ ꯑꯁꯤ ꯍꯣꯡꯅ ꯄꯤꯌꯨ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯏꯟꯗꯣꯟꯒꯤ ꯕꯨꯠ ꯕ꯭ꯔꯦꯗ ꯑꯗꯨ ꯊꯥꯖꯤꯜꯂꯛꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯟꯗꯣꯟ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤꯅꯦ ꯅꯋꯥ ꯁꯨꯛꯂꯧ ꯂꯧꯗꯦ ꯏꯟꯗꯣꯟ ꯑꯩꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯥꯏꯕꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕꯅꯤ ꯏꯟꯗꯣꯟꯁꯦ ꯑꯗꯨꯒ ꯑꯁꯨꯛ ꯌꯥꯝꯅ ꯃꯃꯜ ꯇꯥꯅ ꯄꯤꯔꯕ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯟꯗꯣꯡ ꯂꯩꯒꯗꯒꯦ ꯑꯗꯨꯒ ꯏꯟꯗꯣꯟꯅꯁꯨ ꯋꯥꯗꯣ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ ꯙꯝꯀꯥ ꯇꯧꯗꯅ ꯉꯥꯡꯕꯗꯨ ꯇꯧꯕꯤꯒꯅꯨ ꯑꯩꯅ ꯏꯟꯗꯣꯟꯗꯕꯨ ꯀꯔꯤ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯈ꯭ꯔꯒꯦ ꯑꯗꯨꯒ ꯏꯟꯗꯣꯟꯅ ꯑꯩꯅ ꯏꯟꯗꯣꯟꯗꯒꯤ ꯃꯃꯜ ꯍꯦꯟꯅ ꯂꯧꯕꯗꯧꯅ ꯉꯥꯡꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯂꯩꯀꯥꯏꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯍꯪꯕꯤꯌꯨ ꯑꯩꯅ ꯉꯁꯤ ꯏꯟꯗꯣꯟꯗ ꯄꯤꯖꯔꯤꯕ ꯃꯃꯜ ꯑꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯔꯕꯅꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯇꯥꯅ ꯑꯩꯅ ꯌꯦꯟ ꯑꯃꯗ ꯌꯣꯟꯈꯤꯗ꯭ꯔꯤ ꯑꯗꯨꯁꯨ ꯑꯩꯅ ꯀꯅꯥ ꯅꯠꯇꯦ ꯍꯥꯏꯅ ꯃꯃꯜ ꯇꯥꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯒ ꯏꯟꯗꯣꯟꯒꯤ ꯋꯥꯇꯥꯗꯨꯗꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯗꯦ ꯑꯦ ꯅꯪꯗꯤ ꯅꯀꯣꯛ ꯑꯗꯣ ꯕꯦꯔꯥ ꯂꯥꯛꯂꯕ ꯃꯥꯜꯂꯦꯗꯅ ꯏꯕꯨꯡꯉꯣ ꯃꯃꯜ ꯇꯥꯎ ꯑꯗꯨ ꯇꯧ ꯍꯥꯏꯅ ꯍꯥꯏꯅꯕ ꯑꯁꯤꯗꯤ ꯄꯣꯠ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯉꯥꯡꯅꯔꯤꯕ ꯇꯥꯟꯅꯔꯤꯕ ꯉꯥꯛꯇꯅꯤ ꯅꯪꯅ ꯀꯗꯥꯏꯗꯒꯤ ꯄꯨꯊꯣꯛꯇꯅ ꯉꯥꯡꯂꯗꯅ ꯍꯥꯏ ꯅꯪꯒꯤ ꯌꯦꯟꯁꯦ ꯂꯧꯗ꯭ꯔꯁꯨ ꯌꯥꯏ ꯌꯦꯟ ꯌꯣꯟꯕꯕꯨ ꯅꯪ ꯅꯇꯣꯝꯇꯔꯣ ꯂꯧꯔꯣꯏ ꯍꯦꯔꯥ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯊꯔꯣꯁꯪꯕꯤ ꯏꯗꯤ ꯈꯪꯂꯣꯏꯗ꯭ꯔꯗꯣ ꯁꯦꯁꯦ ꯅꯪꯒꯤ ꯌꯦꯟꯒꯁꯦ ꯂꯧꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯟ ꯑꯗꯨ ꯂꯥꯛꯇꯅ ꯅꯨꯄꯥꯗꯨꯗ ꯂꯪꯁꯤꯜꯂꯝꯂꯒ ꯆꯠꯈꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯦꯟ ꯌꯣꯟꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯖꯍꯧꯏ ꯀꯔꯤ ꯅꯨꯄꯤꯅꯣ ꯁꯤꯕꯣ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯔꯣꯜ ꯊꯨꯡꯗꯕ ꯁꯤꯕꯣ ꯃꯁꯥꯅ ꯉꯥꯡꯈꯤꯕ ꯁꯛꯈꯤꯕ ꯋꯥꯗꯤ ꯈꯟꯊꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯕꯨ ꯑꯃꯨꯛ ꯑꯔꯥꯟꯕ ꯇꯥꯍꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯑꯩꯁꯨꯅꯦ ꯁꯥꯎꯅꯤꯡꯃꯟꯗꯅ ꯀꯔꯤꯅꯣ ꯑꯍꯦꯟꯕ ꯈꯔꯗꯤ ꯍꯥꯏꯈ꯭ꯔꯦ ꯑꯁꯤꯒꯤ ꯃꯥꯏꯕꯤ ꯑꯁꯦ ꯃꯊꯣꯡꯅ ꯃꯔꯣꯜ ꯑꯃ ꯆꯥꯗꯕꯅꯤ ꯍꯟꯗꯛ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯅꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯃꯥꯅꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯅ ꯑꯩꯁꯨ ꯍꯦꯛ ꯈꯠꯅꯔꯨꯔꯦ ꯍꯣꯔꯦꯟ ꯀꯔꯤꯒ ꯑꯃꯨꯛ ꯇꯧꯔꯛꯇꯅꯀꯣ ꯑꯁ ꯑꯩꯗꯤ ꯇꯟꯒꯗꯧꯔꯤꯗ ꯑꯣꯟꯊꯣꯛꯅ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯥꯒ ꯅꯛꯅꯅ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯑꯍꯜ ꯑꯅꯨꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅꯔꯨꯔꯒꯦ ꯑꯁꯤꯒꯤ ꯃꯥꯏꯕꯤ ꯃꯤꯔꯣꯜ ꯊꯨꯡꯗꯕꯤ ꯑꯁꯤꯅ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯤꯕ ꯑꯁꯤꯅ ꯅꯠꯇꯦ ꯅꯪꯕꯨ ꯐꯅ ꯁꯥꯎꯅꯤꯡꯕ ꯂꯩꯔꯕꯁꯨ ꯈꯔ ꯐꯥꯊꯔꯒ ꯌꯥꯅꯕ ꯍꯥꯏꯅꯈꯤꯕ ꯌꯥꯗꯕ꯭ꯔꯣ ꯑꯁꯤ ꯃꯤꯅ ꯃꯔꯣꯜ ꯑꯃ ꯐꯠꯇ꯭ꯔꯤꯕ ꯂꯥꯏ ꯇꯤꯟꯅ ꯃꯔꯣꯜ ꯑꯃ ꯁꯥꯟꯅꯕ ꯀꯜꯂꯤꯕ ꯅꯪꯕꯨ ꯀꯔꯤꯃꯠꯇ ꯀꯤꯖꯕꯒ ꯐꯥꯎꯗ꯭ꯔꯕꯔꯥ ꯍꯥꯏꯕ ꯈꯨꯔꯥ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕꯣꯏ ꯀꯩꯕꯣꯏ ꯄꯪꯍꯥꯏꯗ ꯍꯥꯏꯈ꯭ꯔꯦ ꯇꯧꯔꯤꯁꯤ ꯍꯣꯔꯦꯟ ꯀꯔꯤꯕꯨ ꯇꯧꯔꯛꯀꯗꯒꯦ ꯈꯟꯕꯗ ꯑꯩꯅꯦ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦꯗ ꯈꯨꯔꯥ ꯑꯗꯨꯅꯤꯅꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯈꯨꯔꯥꯅ ꯁꯨꯝ ꯇꯥꯍꯧꯕꯗ ꯈꯟꯅꯔꯤꯕꯗꯣ ꯅꯪꯒꯤ ꯅꯔꯥꯜ ꯊꯣꯏꯅ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯂꯥꯏ ꯇꯤꯟꯒ ꯁꯥꯝꯅꯕ ꯃꯤꯅꯤꯗꯣ ꯃꯈꯣꯏꯅ ꯌꯥꯅꯤꯡꯗ꯭ꯔꯒꯅ ꯃꯤꯕꯨ ꯑꯋꯥꯕ ꯍꯦꯛꯇ ꯄꯤꯕ ꯅꯪꯅꯦ ꯈꯔ ꯆꯦꯛꯁꯤꯜꯂꯨꯀꯣ ꯉꯁꯤꯒꯤ ꯅꯪꯒꯤ ꯅꯔꯥꯏꯕꯛ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯇꯝꯂꯝꯂꯦꯗꯅ ꯏꯕꯣ ꯈꯨꯔꯥ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯀꯔꯝ ꯍꯥꯏꯅꯕꯨ ꯇꯧꯗꯧꯕꯅꯣ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯍꯥꯏꯈꯤꯕꯁꯨ ꯅꯠꯇꯦ ꯍꯣꯔꯦꯟ ꯀꯔꯤ ꯊꯣꯛꯂꯒꯕ ꯂꯥꯏꯒꯤ ꯅꯣꯡꯗꯝ ꯌꯦꯡꯕꯗ ꯇꯥꯔꯦꯗ ꯈꯨꯔꯥ ꯑꯗꯨ ꯈꯨꯔꯥ ꯍꯥꯟꯅꯗꯤ ꯏꯟꯗꯣꯟ ꯊꯔꯣꯁꯪꯕꯤ ꯑꯁꯦ ꯃꯥꯏꯕꯤ ꯑꯣꯏꯕ ꯇꯝꯗ꯭ꯔꯤꯉꯩꯗꯗꯤ ꯃꯕꯨꯛ ꯃꯄꯥꯎꯒꯁꯦ ꯈꯔ ꯐꯈꯤꯕꯒꯨꯝ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯂꯥꯏ ꯁꯥꯟꯅꯔꯤꯕꯅꯤ ꯃꯥꯏꯕꯤ ꯆꯪꯂꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯕꯗ ꯀꯔꯤꯅꯣ ꯃꯁꯤ ꯃꯤꯔꯣꯜ ꯌꯥꯝꯅ ꯊꯨꯡꯈꯤꯗ꯭ꯔꯦ ꯈꯨꯔꯥ ꯏꯁꯧ ꯏꯔꯥꯡꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯍꯣꯏꯅꯦ ꯏꯕꯨꯡꯉꯣ ꯃꯤꯁꯤꯡꯁꯦ ꯏꯁꯣꯟꯅ ꯂꯩꯔꯤꯉꯩꯗꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯐꯅ ꯂꯣꯏꯅ ꯈꯜꯂꯤ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅ ꯍꯤꯡꯅꯕꯒꯨꯝ ꯇꯧꯏ ꯑꯗꯨꯕꯨꯅꯦ ꯏꯕꯨꯡꯉꯣ ꯃꯤꯁꯤꯡꯁꯦ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯛꯇꯤ ꯄꯥꯏꯔꯕ ꯊꯧꯅꯥ ꯄꯥꯏꯔꯕ ꯃꯤ ꯑꯃꯗ ꯃꯈꯣꯏꯒꯤ ꯃꯃꯤꯠ ꯑꯗꯨꯗ ꯎꯕ ꯅꯠꯇꯦ ꯃꯗꯨꯃꯛꯅꯤ ꯃꯁꯤꯒꯤ ꯃꯥꯏꯕꯤ ꯊꯔꯣꯁꯪꯕꯤ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤ ꯍꯥꯟꯅꯗꯤ ꯀꯔꯤꯁꯨ ꯈꯪꯗ ꯍꯩꯇꯅ ꯂꯩꯔꯝꯕꯅꯤꯅ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯔꯕꯅꯤꯅ ꯃꯥꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯃꯁꯥꯁꯤꯗ ꯈꯟꯈ꯭ꯔꯦ ꯃꯗꯨꯃꯛꯅꯅꯤ ꯃꯍꯥꯛꯅ ꯉꯛꯆꯥꯎ ꯊꯦꯛꯂꯤꯕꯁꯤ ꯑꯗꯨ ꯈꯨꯔꯥ ꯑꯁꯤꯕꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯃ ꯇꯥꯟꯅꯔꯒ ꯈꯔ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯕꯗꯤ ꯀꯔꯤ ꯀꯥꯏꯕꯒꯦ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯌꯥꯏ ꯍꯥꯏꯗꯨꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯕꯗꯤ ꯃꯥꯅ ꯀꯥꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯂꯩꯀꯥꯏ ꯑꯁꯦ ꯑꯋꯥꯅ ꯁꯣꯏꯗꯅ ꯅꯪꯒꯅꯤꯀꯣ ꯈꯨꯔꯥ
ꯍꯧꯖꯤꯛꯄꯨꯗꯤ ꯑꯀꯤ ꯑꯈꯪ ꯈꯔ ꯅꯪꯕꯗꯒꯤ ꯍꯦꯟꯅ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯊꯕꯛꯇꯤ ꯇꯧꯔꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯗꯨ ꯇꯧꯔꯛꯂꯣꯏ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯈꯨꯔꯥ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔ ꯑꯃꯨꯛꯇ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯥꯟꯅꯕꯤꯔꯕꯗꯤ ꯐꯒꯗꯕꯅꯤ ꯈꯨꯔꯥ ꯃꯗꯨꯁꯨ ꯇꯧꯕ ꯌꯥꯏ ꯑꯗꯨꯕꯨꯅꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯁꯨ ꯋꯥꯈꯜ ꯑꯃꯠꯇ ꯃꯥꯟꯅꯗꯦꯅꯦ ꯑꯩꯒꯤ ꯑꯇꯇꯥꯏꯗꯧꯅ ꯍꯦꯛꯇ ꯇꯧꯅꯩ ꯂꯩꯀꯥꯏ ꯑꯃꯒꯤ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯂꯤꯡꯖꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗꯗꯤ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯂꯩꯇꯦꯅꯦ ꯏꯕꯨꯡꯉꯣ ꯑꯗꯨꯅꯅꯦ ꯀꯔꯤꯒꯨꯝꯕ ꯑꯋꯥ ꯑꯅꯥ ꯈꯔ ꯅꯪꯂꯕ ꯀꯥꯟꯅꯗꯨꯗ ꯋꯥꯇꯥꯅꯗ꯭ꯔꯗꯤꯅꯦ ꯀꯅꯥꯃꯠꯇꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕꯗ ꯌꯥꯕꯤꯔꯛꯂꯣꯏ ꯊꯥꯏꯅꯗꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯍꯥꯏꯅꯕ ꯑꯃꯁꯨ ꯂꯩꯗꯅ ꯏꯕꯨꯡꯉꯣ ꯈꯣꯡꯂꯒ ꯈꯪꯒꯅꯤ ꯈꯣꯡꯗ꯭ꯔꯕꯗꯤ ꯈꯪꯂꯣꯏ ꯍꯥꯏꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯊꯔꯣꯁꯪꯕꯤ ꯃꯍꯥꯛꯀꯤ ꯕꯨꯠ ꯆꯤꯟꯗꯨꯝꯕꯤ ꯑꯗꯨꯕꯨ ꯀꯧꯕ ꯍꯧꯔꯛꯂꯝꯃꯤ ꯆꯤꯟꯗꯨꯝꯕꯤ ꯑꯗꯨꯁꯨ ꯊꯔꯣꯁꯪꯕꯤꯒꯤ ꯃꯃꯥꯡ ꯑꯗꯨꯃꯛꯇꯗ ꯐꯣꯡ ꯂꯥꯎꯅ ꯍꯦꯛꯇ ꯆꯣꯡꯊꯣꯔꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯊꯔꯣꯁꯪꯕꯤ ꯃꯥꯗꯤ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯪꯗꯕꯅ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯕ ꯃꯈꯩ ꯆꯣꯡꯈꯠꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯦ ꯆꯤꯟꯗꯨꯝꯕꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯅꯪꯒꯤꯁꯤꯕꯨ ꯑꯩꯁꯦ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯀꯔꯤꯅꯣ ꯃꯥꯏꯕꯤ ꯃꯤꯔꯣꯜ ꯊꯨꯡꯗꯕꯤ ꯎꯁꯤꯠꯄ ꯎꯁꯤꯠꯇꯕ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣꯕ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯕꯨꯠꯀꯤ ꯍꯧꯅꯕꯤꯅꯤ ꯃꯤꯕꯨ ꯀꯤꯍꯟ ꯈꯪꯍꯟꯖꯔꯒꯗ ꯅꯨꯡꯉꯥꯏꯖꯕ ꯕꯨꯠ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯅꯤ ꯑꯗꯨ ꯃꯤꯗ ꯇꯧꯔꯁꯨ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯨ ꯑꯩꯁꯦ ꯅꯪꯒꯤ ꯃꯄꯨ ꯅꯪꯅ ꯑꯩꯒꯤ ꯃꯤꯅꯥꯏ ꯃꯗꯨ ꯈꯪꯅ ꯅꯪꯅ ꯆꯠꯀꯗꯕ ꯈꯪꯕ꯭ꯔꯥ ꯁꯛꯇꯥꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯍꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯛ ꯍꯥꯏꯒꯠꯂꯤꯁꯤꯕꯣ ꯀꯔꯤꯅꯣ ꯅꯪꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯣ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯑꯗꯣ ꯃꯥꯏꯕꯤ ꯑꯩꯒꯤ ꯌꯦꯟꯕꯤ ꯑꯗꯨꯕꯨ ꯀꯗꯥꯏꯅꯣ ꯄꯨꯔꯛꯄꯕꯨ ꯎꯗꯦꯅ ꯍꯥꯏ ꯅꯪꯒꯤ ꯌꯦꯟꯕꯤꯒ ꯄꯨꯔꯛꯇꯦ ꯅꯪꯒꯤ ꯌꯦꯟꯕꯤ ꯑꯗꯨ ꯂꯩꯅꯕ ꯍꯣꯠꯅꯕꯗꯅꯤ ꯉꯁꯤ ꯑꯩꯉꯣꯟꯗ ꯃꯤꯅ ꯎꯁꯤꯠꯇꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯛꯂꯤꯕꯁꯦ ꯑꯗꯨ ꯌꯥꯝꯅ ꯅꯆꯤꯟ ꯀꯟꯕꯤ ꯃꯥꯏꯕꯤ ꯅꯪꯉꯣꯟꯗꯕꯨ ꯃꯤꯅ ꯂꯥꯛꯆꯈ꯭ꯔꯕꯣ ꯑꯩꯗꯤ ꯌꯥꯔꯣꯏꯀꯣ ꯅꯪꯅ ꯌꯦꯟꯕꯤꯒꯤ ꯏ ꯆꯨꯞꯍꯟꯒꯅꯤ ꯍꯥꯏꯔꯒ ꯊꯦꯝ ꯊꯦꯝꯗꯨꯅ ꯑꯩꯕꯨ ꯊꯕꯛ ꯁꯤꯖꯤꯟꯅꯔꯤꯁꯦ ꯐꯅꯗꯤ ꯌꯥꯝꯅ ꯌꯥꯝꯂꯕꯅꯤ ꯑꯗꯨꯒꯅꯦ ꯃꯥꯏꯕꯤ ꯅꯪꯁꯨ ꯑꯩꯅ ꯐꯃꯟꯕꯒꯤ ꯐꯕꯅꯤ ꯑꯗꯨ ꯅꯠꯂꯝꯗ꯭ꯔꯗꯤꯅꯦ ꯅꯪ ꯑꯣꯏꯅ ꯅꯍꯥꯟꯅ ꯅꯉꯛ ꯑꯗꯨ ꯊꯦꯛꯂꯒ ꯏ ꯆꯨꯞꯂꯝꯂꯗꯕꯅꯤ ꯑꯗꯨꯕꯨꯅꯦ ꯑꯩꯗꯤ ꯕꯨꯠ ꯑꯐꯕꯤꯅꯤꯅ ꯑꯗꯨꯝꯅꯗꯤ ꯇꯧꯕ ꯑꯗꯨ ꯅꯨꯡꯉꯥꯏꯇꯗꯨꯅ ꯈꯪꯕꯤꯕꯒꯤ ꯋꯥꯅꯤ ꯑꯗꯨ ꯅꯪꯅ ꯑꯩꯁꯦ ꯌꯥꯏ ꯌꯥꯏ ꯍꯥꯏꯗꯨꯅꯀꯣ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯗꯤꯅꯦ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯕꯨꯠ ꯆꯤꯟꯗꯨꯝꯕꯤ ꯑꯩꯅ ꯁꯥꯎꯔꯛꯂꯗꯤꯅꯦ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ ꯏꯁ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯙꯝꯀꯥꯒ ꯇꯧꯔꯤꯕ ꯍꯥꯏꯗꯨꯔꯣ ꯍꯦ ꯑꯩꯁꯦ ꯃꯥꯏꯕꯤ ꯊꯔꯣꯁꯪꯕꯤꯅꯤ ꯅꯪꯒꯨꯝꯕ ꯕꯨꯠꯀ ꯀꯅꯥꯎ ꯑꯁꯤꯗꯤꯅꯦ ꯑꯩꯅ ꯈꯣꯡꯄꯥꯛ ꯑꯁꯤꯅ ꯅꯦꯠꯈꯥꯏꯗꯨꯅ ꯕꯤꯔꯤ ꯕꯤꯔꯤ ꯅꯦꯠꯊꯠꯄ ꯉꯝꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯗꯕ ꯐꯩ ꯅꯊꯤꯕꯣꯡ ꯏꯗꯨ ꯆꯨꯞꯅꯤꯡꯂꯗꯤꯅꯦ ꯑꯩ ꯌꯦꯟꯕꯤ ꯌꯣꯟꯕ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝ ꯇꯥꯛꯀꯦ ꯃꯗꯨꯗ ꯆꯠꯂꯣ ꯑꯗꯨꯒ ꯃꯥꯒꯤ ꯂꯩꯖꯔꯤꯕ ꯌꯦꯟꯕꯤ ꯃꯈꯩ ꯑꯗꯣ ꯂꯣꯏꯅ ꯃꯉꯛ ꯑꯗꯨ ꯊꯦꯛꯂꯒ ꯏ ꯆꯨꯞꯂꯨꯁꯣ ꯑꯗꯨꯒꯅꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯉꯁꯤꯗꯤ ꯅꯪꯅ ꯌꯥꯝꯅ ꯑꯀꯤꯕ ꯃꯑꯣꯡꯗ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯏꯔꯥꯡ ꯇꯧꯔꯝꯃꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯠꯇ ꯅꯪꯅ ꯇꯨꯝꯍꯟꯕ ꯌꯥꯔꯣꯏ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯆꯤꯟꯗꯨꯝꯕꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯦ ꯃꯤꯅꯥꯏ ꯑꯣꯏꯅꯁꯨ ꯁꯤꯖꯤꯟꯅꯕꯤꯕ ꯊꯤꯕꯣꯡꯁꯨ ꯆꯥꯕ ꯐꯪꯗꯕ ꯑꯗꯨꯒ ꯑꯩꯒꯤ ꯏꯊꯤꯕꯣꯡ ꯑꯁꯤꯁꯨ ꯏꯁꯥꯅ ꯐꯥꯔꯒ ꯆꯥꯔꯨꯗꯣꯏꯕ ꯍꯣꯏꯗ ꯍꯦ ꯑꯗꯨꯅꯁꯨ ꯐꯔꯦꯗ ꯃꯇꯝ ꯈꯔ ꯆꯥꯕ ꯊꯛꯄ ꯐꯪꯂꯛꯇꯕꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯃꯌꯥꯝ ꯑꯁꯦ ꯌꯦꯟꯕꯤ ꯃꯌꯥꯝ ꯑꯃ ꯂꯣꯏꯔꯤꯕ ꯑꯗꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯒ ꯏ ꯆꯨꯞꯇꯨꯅ ꯀꯣꯛꯍꯟꯒꯦ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯍꯣ ꯃꯥꯏꯕꯤ ꯑꯩ ꯆꯠꯂꯦꯀꯣ ꯂꯥꯟ ꯍꯧꯔꯨꯔꯒꯦ ꯍꯣꯏ ꯍꯣꯏ ꯍꯧꯔꯨꯔꯣ ꯑꯗꯨꯒꯅꯦ ꯄꯥꯎ ꯅꯨꯡꯉꯥꯏꯍꯜꯂꯨꯀꯣ ꯆꯤꯟꯗꯨꯝꯕꯤ ꯅꯪ ꯃꯁꯤꯗꯒꯤ ꯕꯨꯠ ꯆꯤꯟꯗꯨꯝꯕꯤ ꯑꯗꯨ ꯊꯔꯣꯁꯪꯕꯤꯒ ꯉꯁꯥꯏ ꯈꯠꯅꯈꯤꯕ ꯌꯦꯟ ꯉꯥꯅꯨ ꯌꯣꯟꯕ ꯅꯨꯄꯥ ꯈꯣꯏꯗꯨꯝ ꯍꯣꯏꯒꯤ ꯌꯨꯝꯗ ꯊꯨꯡꯂꯔꯤ ꯈꯣꯏꯗꯨꯝꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯌꯦꯟ ꯉꯥꯅꯨ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯃꯀꯣꯜꯗ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯕꯨꯠ ꯆꯤꯟꯗꯨꯝꯕꯤ ꯑꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯊꯤꯟꯊꯗꯤ ꯌꯦꯟ ꯉꯥꯅꯨ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯍꯦꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯦꯟ ꯉꯥꯅꯨꯁꯤꯡ ꯑꯗꯨꯒꯤ ꯃꯉꯛ ꯑꯗꯨ ꯊꯦꯛ ꯊꯦꯛꯇꯨꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯏ ꯆꯨꯞꯄ ꯍꯧꯔꯛꯂꯝꯃꯤ ꯌꯥꯝꯈ꯭ꯔꯕ ꯏ ꯃꯌꯥꯝ ꯑꯗꯨ ꯆꯨꯞꯄꯗ ꯆꯤꯟꯗꯨꯝꯕꯤ ꯑꯗꯨ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯉꯁꯤꯗꯤ ꯄꯨꯡꯄꯦꯟ ꯄꯦꯜꯂꯝꯃꯤ ꯑꯁꯣꯝꯗꯅ ꯏꯃꯨꯡꯗ ꯇꯨꯝꯂꯤꯕ ꯈꯣꯏꯗꯨꯝ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯁꯨꯃꯥꯡꯗ ꯌꯦꯟ ꯉꯥꯅꯨꯅ ꯀꯣꯏꯂꯥꯡ ꯂꯥꯡꯅꯔꯤꯕ ꯑꯗꯨ ꯇꯥꯔꯝꯃꯤ ꯈꯣꯏꯗꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯍꯣꯏ ꯅꯨꯄꯤ ꯅꯪꯕꯨ ꯅꯃꯤꯠ ꯁꯤꯡꯂꯕ꯭ꯔꯣ ꯃꯈꯣꯏ ꯃꯄꯥ ꯋꯥꯗꯨ ꯇꯞꯅ ꯑꯃꯨꯛꯇ ꯉꯥꯡꯕꯤꯌꯨ ꯃꯄꯥꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ
ꯑꯁꯤꯕꯨ ꯍꯨꯔꯥꯟꯕꯒ ꯆꯪꯂꯕ ꯖꯥꯠꯂꯣ? ꯈꯪꯗꯦꯅꯦ, ꯍꯨꯔꯥꯟꯕ ꯆꯪꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯏꯕꯤ ꯊꯔꯣꯁꯪꯕꯤꯅ ꯂꯥꯏ ꯊꯥꯔꯛꯂꯤꯕ꯭ꯔꯥ ꯑꯩ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ꯫ ꯑꯗꯨ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯒ ꯌꯦꯡꯂꯨꯁꯤꯔꯣ ꯅꯪꯕꯨ? ꯑꯁ ꯃꯈꯣꯏ ꯃꯄꯥ, ꯑꯩꯗꯤ ꯉꯝꯃꯔꯣꯏꯗ, ꯏꯁꯥꯁꯦ ꯆꯦꯡ ꯈꯩꯕꯒꯨꯝ ꯅꯤꯛꯂꯦ, ꯌꯦꯡꯒꯦ ꯍꯥꯏꯔꯁꯨ ꯅꯪ ꯑꯣꯏꯅ ꯌꯦꯡꯂꯨꯔꯣ꯫ ꯀꯔꯤ ꯋꯥꯅꯣꯅꯦ ꯅꯨꯄꯤ, ꯑꯩꯁꯨ ꯀꯤꯔꯤꯕꯅꯤꯅꯦ ꯅꯪꯕꯨ, ꯑꯗꯨ ꯑꯩꯈꯣꯏꯅꯤ ꯁꯨꯔꯕꯗꯤ ꯈꯔ ꯐꯒꯅꯤ ꯍꯥꯏꯅ ꯇꯧꯕꯅꯤꯅꯦ ꯅꯪꯕꯨ꯫ ꯂꯥꯛꯎꯁꯦ, ꯑꯩ ꯃꯥꯡ ꯊꯥꯒꯦ, ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯊꯣꯛꯃꯤꯟꯅꯔꯨꯁꯤ ꯂꯥꯛꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯛꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯈꯩꯗꯣꯝꯅ ꯃꯈꯨꯠꯇ ꯆꯩꯇꯨꯞ ꯑꯃꯁꯨ ꯄꯥꯏꯔꯤ, ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯎꯔꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯁꯪꯒꯣꯏ ꯑꯗꯨꯗ ꯊꯝꯂꯤꯕ ꯌꯦꯟ ꯉꯥꯅꯨ ꯑꯗꯨꯅ ꯁꯤꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯑꯗꯨ, ꯑꯗꯨꯒ ꯃꯅꯥꯛ ꯑꯗꯨꯗꯅ ꯀꯔꯤꯅꯣ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯁꯑꯣꯡ ꯁꯕꯥꯟꯗꯧꯅ ꯇꯧꯕ ꯑꯃꯅ ꯃꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯌꯦꯟ ꯉꯥꯅꯨꯁꯤꯡ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯆꯥꯕꯒꯨꯝ ꯇꯧꯔꯤꯕ ꯑꯗꯨ꯫ ꯃꯇꯧ ꯑꯗꯨꯗ ꯑꯍꯥꯟꯕꯗ ꯈꯣꯏꯗꯣꯝꯗꯤ ꯃꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯥꯏ ꯀꯅꯥꯅꯣ? ꯑꯗꯨꯗ ꯌꯦꯟ ꯉꯥꯅꯨ ꯍꯥꯠꯂꯤꯕꯗꯣ ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ꯫ ꯈꯣꯏꯗꯣꯝꯅ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯑꯍꯥꯟꯕꯗꯗꯤ ꯕꯨꯠ ꯆꯤꯟꯗꯨꯝꯕꯤ ꯑꯗꯨ ꯃꯍꯥꯛ ꯃꯁꯥ ꯑꯁꯤ ꯕꯨꯠꯅꯤ ꯍꯥꯏꯕ ꯀꯥꯎꯗꯨꯅ ꯆꯦꯟꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯕꯨꯠꯅꯤ ꯍꯥꯏꯕ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯁꯤꯗꯤ ꯇꯧꯔꯒꯦꯗꯣ ꯃꯇꯥꯒꯨꯝ ꯃꯌꯥ ꯑꯗꯨ ꯏꯍꯤ ꯍꯤꯒꯠꯇꯨꯅ ꯏꯅꯦ ꯅꯥꯏꯅꯦ ꯇꯩꯔꯕ ꯃꯃꯥꯏ ꯑꯗꯨꯅ ꯇꯞꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗ ꯑꯅꯤ ꯑꯗꯨ ꯍꯨꯏꯃꯥ, ꯑꯁꯤꯗꯤ ꯀꯔꯤꯅꯣ, ꯁꯤꯕ ꯇꯥꯔꯦꯗꯅ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯘꯝ ꯂꯥꯎꯅ ꯍꯦꯛꯇ ꯊꯤꯡꯖꯤꯜꯂꯝꯃꯤ꯫ ꯑꯀꯤꯕꯅ ꯊꯨꯝꯍꯠꯈ꯭ꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯃꯈꯨꯠ ꯆꯦꯖꯦꯠ ꯄꯥꯏꯁꯤꯟꯅꯗꯨꯅ ꯊꯣꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯔꯤꯕꯨ ꯇꯧꯔꯛꯀꯗꯒꯦ ꯈꯟꯕꯗ ꯃꯈꯣꯏ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯀꯤꯃꯟꯈꯤꯕꯅ ꯋꯥ ꯑꯃꯇ ꯉꯥꯡꯕꯗꯤ ꯊꯣꯛꯇꯅ ꯑꯅꯤ ꯑꯗꯨ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯕꯨꯠ ꯆꯤꯟꯗꯨꯝꯕꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯊꯣꯡ ꯑꯗꯨꯗ ꯇꯞꯅ ꯀꯣꯛ 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 ꯍꯥꯏꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, ꯍꯣ ꯈꯣꯏꯗꯣꯝ, ꯅꯪꯒꯤ ꯌꯦꯟꯕꯤꯒ ꯉꯥꯅꯨꯒꯒꯤ ꯏꯁꯦ ꯌꯥꯝꯅ ꯍꯥꯎꯏꯀꯣ꯫ ꯍꯥ, ꯑꯁ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯨꯄꯤ, ꯑꯩ ꯏꯁꯥꯁꯦ ꯀꯤꯕꯅ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯄꯥ, ꯅꯪꯅ ꯐꯥꯎꯕ ꯑꯗꯨ ꯀꯤꯔꯕ ꯑꯗꯨꯅꯗꯤ ꯑꯩꯅꯗꯤ ꯀꯔꯤ ꯑꯣꯏꯔꯝꯗꯧꯔꯤꯕꯅꯣ? ꯅꯠꯇꯦ, ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯇꯧꯒꯗꯣꯏꯅꯣ? ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ? ꯅꯪꯕꯨ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯌꯦꯟꯕꯤ ꯑꯗꯨ ꯂꯦꯝꯅ ꯑꯣꯏꯔꯁꯨ ꯄꯤꯊꯣꯛꯈꯤꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕ? ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯄꯥꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯈꯩꯗꯣꯝ, ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨ, ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯍꯧꯗꯣꯡ ꯑꯗꯣ ꯑꯃꯨꯛꯇ ꯂꯧꯈꯤꯒꯦ, ꯁꯦ ꯑꯃꯨꯛꯇ ꯊꯣꯡ ꯍꯥꯡꯉꯨ꯫ ꯍꯦ ꯕꯨꯠ, ꯅꯪ ꯆꯠꯈ꯭ꯔꯣ, ꯅꯪꯉꯣꯟꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ? ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯉꯥꯅꯨ ꯑꯗꯨꯁꯨ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦ, ꯆꯠꯂꯣ꯫ ꯅꯪꯅ ꯆꯠꯂꯣ ꯍꯥꯏꯔꯒ ꯍꯦꯛꯇ ꯆꯠꯀꯗ꯭ꯔꯣ? ꯉꯁꯤꯗꯤ ꯅꯇꯩ ꯅꯅꯥꯎ ꯑꯅꯤꯕꯨ ꯑꯩꯅ ꯑꯣꯠꯈꯥꯏꯒꯗꯧꯔꯤꯕꯅꯤ, ꯊꯣꯡ ꯍꯥꯡꯉꯨ, ꯊꯣꯡ ꯍꯥꯡꯉꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯊꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯈꯣꯏꯗꯣꯝꯒꯤ ꯅꯨꯄꯤꯗꯨ ꯀꯤꯕꯗꯤ ꯂꯥꯏꯔꯗꯅ ꯁꯥꯎꯅꯤꯡꯕ ꯑꯃ ꯌꯥꯎꯔꯛꯄꯗꯒꯤ ꯊꯣꯡ ꯑꯗꯨꯗ ꯃꯇꯤꯟ ꯑꯗꯨ ꯊꯨꯏ ꯊꯨꯏ ꯂꯥꯎꯅ 3ꯂꯛ ꯁꯤꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯕꯨꯠ ꯆꯤꯟꯗꯨꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯩꯃꯥ, ꯑꯁ, ꯑꯆꯥ, ꯌꯥꯝꯅ ꯇꯨꯀꯠꯆꯩꯌꯦ ꯃꯤ, ꯍꯥꯏ ꯆꯠꯂꯣꯍꯦ, ꯃꯥꯒꯤ ꯃꯇꯤꯟ ꯑꯁꯤꯅ ꯑꯩꯕꯨ ꯇꯥꯟꯊꯣꯛꯄ ꯉꯝꯅꯤ ꯈꯟꯕ꯭ꯔꯣ? ꯃꯁꯛ ꯃꯅꯥ ꯑꯁꯤꯒ ꯀꯣꯛ ꯐꯥꯕꯤ ꯇꯣꯔꯣ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯑꯁꯨꯝ ꯇꯧꯅ ꯇꯝꯅꯕ ꯌꯥꯕ ꯇꯝꯅꯔꯝꯂꯕꯒꯤ ꯇꯨꯡꯗ ꯕꯨꯠ ꯆꯤꯟꯗꯨꯝꯕꯤ ꯑꯗꯨ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯆꯍꯤ ꯃꯤꯌꯥꯏ ꯍꯦꯜꯂꯕ ꯑꯍꯜ ꯑꯃꯅ ꯌꯨ ꯇꯞꯇꯥꯅ ꯉꯥꯎꯕ ꯃꯈꯩ ꯉꯥꯎꯔꯒ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯕꯨꯠ ꯆꯤꯟꯗꯨꯝꯕꯤꯅ ꯃꯇꯣꯝꯇ ꯈꯟꯖꯩ, ꯇꯧꯔꯤꯁꯦ ꯌꯦꯡꯕꯅꯤ, ꯃꯌꯨꯝꯗ ꯃꯆꯥ ꯃꯃꯧꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯐꯪꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤꯡꯗ꯭ꯔꯒ ꯀꯌꯥꯗ ꯃꯊꯣꯡ ꯆꯥꯗ꯭ꯔꯤꯕ ꯑꯍꯜꯅꯣꯅꯦ ꯑꯁꯦ? ꯐꯩ ꯐꯩ, ꯑꯩ ꯇꯧꯒꯦꯀꯣ ꯆꯤꯟꯗꯨꯝꯕꯤ, ꯑꯩ ꯇꯧꯒꯦꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯖ꯭ꯔꯦꯡ ꯈꯔ ꯈꯨꯜꯂꯒ ꯌꯨ ꯉꯥꯎꯕ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨꯡꯗ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯑꯔꯥꯏꯕ ꯑꯆꯝꯕ ꯅꯨꯄꯥ ꯑꯃꯗꯤ ꯅꯠꯇꯦ, ꯃꯍꯩ ꯌꯥꯝꯅ ꯍꯩꯈ꯭ꯔꯕ ꯑꯃꯥꯏꯕ ꯀꯨꯟꯖꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯨꯠ ꯆꯤꯟꯗꯨꯝꯕꯤ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯀꯨꯟꯖꯣꯅ ꯃꯍꯥꯛꯀꯤ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯡꯖ꯭ꯔꯦꯡ ꯆꯥꯏꯔꯛꯂꯤꯕꯗꯨ ꯆꯤꯡꯅꯕ ꯐꯥꯎꯔꯗꯨꯅ ꯌꯨ ꯉꯥꯎꯔꯕꯁꯨ ꯉꯥꯎꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯛꯂꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯗꯦ꯫ ꯃꯇꯧ ꯑꯁꯤꯗ ꯀꯨꯟꯖꯣꯅ ꯃꯇꯣꯝꯇ ꯈꯟꯖꯩ,
ꯂꯩꯀꯥꯏ ꯑꯁꯤꯗ ꯚꯨꯠ ꯑꯅꯧꯕ ꯊꯣꯛꯂꯦ ꯍꯥꯏꯔꯤꯕꯗꯨ ꯑꯩꯒꯤ ꯅꯥꯡꯒꯟꯗ ꯅꯨꯡꯖ꯭ꯔꯦꯡ ꯆꯥꯏꯔꯛꯂꯤꯕ ꯑꯁꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯍꯥꯏꯁ, ꯃꯁꯤꯕꯨ ꯉꯥꯏꯈꯣꯅꯤ, ꯃꯤꯅ ꯊꯥꯗꯣꯔꯛꯄ ꯚꯨꯠ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯀꯥꯏ ꯂꯥꯟꯅ ꯂꯥꯛꯄ ꯁꯥꯔꯣꯏꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯑꯃꯨꯛꯇꯕꯨ ꯌꯦꯡꯈꯤꯒꯦꯗ ꯍꯦ꯫ ꯌꯨꯒ ꯉꯥꯎꯕꯅꯦ, ꯂꯥꯏꯋꯥꯒ ꯑꯃꯨꯛ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯁꯣꯜꯂꯨꯗꯅ ꯇꯣꯛꯀꯅꯤꯀꯣ ꯑꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯟꯖꯣꯅ ꯂꯥꯏꯋꯥ ꯁꯣꯟꯗꯨꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯚꯨꯠ ꯆꯤꯟꯗꯨꯝꯕꯤ ꯑꯗꯨꯁꯨ ꯀꯨꯟꯖꯣꯒꯤ ꯃꯇꯧ ꯑꯗꯨ ꯈꯪꯂꯕ ꯑꯣꯏꯕꯅ ꯆꯦꯟꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯦꯟꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯀꯨꯟꯖꯣꯅ ꯂꯥꯏꯋꯥ ꯁꯣꯟꯕꯅ ꯍꯥꯟꯈꯤꯕ ꯑꯣꯏꯕꯅ ꯃꯍꯥꯛꯄꯨ ꯐꯥꯈ꯭ꯔꯦ꯫ ꯀꯨꯟꯖꯣꯅ ꯍꯥꯏꯔꯛꯏ, "ꯏ, ꯍꯥꯏ ꯆꯤꯟꯗꯨꯝꯕꯤ, ꯌꯥꯡꯒꯪꯕꯤꯒꯤ ꯃꯅꯥꯎ, ꯅꯪꯗꯤ ꯀꯅꯥꯅ ꯀꯔꯤ ꯇꯧꯕꯒꯤ ꯁꯥꯟꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ? ꯅꯪꯅꯅꯤꯅꯦ ꯑꯩꯒꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤ ꯑꯀꯤ ꯑꯈꯪ ꯅꯪꯍꯜꯂꯤꯕꯅꯤꯅꯦ ꯍꯥ? ꯅꯪ ꯈꯪꯒꯅꯤꯗꯣ ꯉꯁꯤꯗꯤ, ꯀꯨꯟꯖꯣ ꯑꯩꯗꯤ ꯈꯪꯍꯟꯒꯦꯗꯣ." "ꯅꯠꯇꯦ ꯅꯠꯇꯦ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩ ꯆꯠꯆꯈ꯭ꯔꯒꯦ꯫ ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯕ ꯅꯠꯇꯦ, ꯃꯥꯏꯕꯤ ꯊꯔꯣꯁꯪꯕꯤꯅ ꯇꯧ ꯍꯥꯏꯅ ꯇꯧꯖꯕꯅꯤ꯫ ꯑꯩꯗꯤ ꯆꯥꯛꯊꯥꯛ ꯑꯗꯨ ꯐꯪꯅꯕ ꯃꯥꯅ ꯍꯥꯏꯕ ꯏꯟꯕꯇꯅꯤ꯫ ꯑꯣꯖꯥ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ." ꯃꯗꯨꯒꯤ ꯊꯔꯣꯁꯪꯕꯤ ꯍꯥꯏꯕꯤ ꯀꯆꯨ ꯃꯨꯕꯤ ꯀꯨꯏ ꯆꯨꯕꯤꯗꯣ꯫ ꯍꯥꯏ ꯚꯨꯠ ꯆꯤꯟꯗꯨꯝꯕꯤ, ꯆꯠꯂꯣ, ꯊꯔꯣꯁꯪꯕꯤꯗꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯗꯔꯁꯨ ꯅꯪꯒꯤ ꯎꯀꯟ ꯑꯩꯅ ꯑꯣꯏꯒꯅꯤ꯫ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯕ ꯉꯝꯗꯅꯕ ꯑꯩꯅ ꯊꯧꯔꯥꯡ ꯇꯧꯒꯅꯤ꯫ ꯑꯣꯖꯥ, ꯃꯗꯨꯕꯨ ꯑꯣꯏꯕ ꯌꯥꯗꯧꯔꯤꯕ꯭ꯔꯥ? ꯑꯩꯗꯤ ꯍꯧꯖꯤꯛ ꯃꯥꯏꯕꯤ ꯊꯔꯣꯁꯪꯕꯤꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯂꯥꯏꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯊꯔꯣꯁꯪꯕꯤꯒꯤ ꯃꯈꯨꯠꯇꯒꯤ ꯆꯤꯟꯗꯨꯝꯕꯤꯕꯨ ꯀꯨꯟꯖꯣꯅ ꯃꯨꯟꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯕ ꯑꯗꯨꯗ ꯆꯤꯟꯗꯨꯝꯕꯤꯁꯨ ꯍꯔꯥꯎꯖꯔꯦ꯫ ꯃꯁꯤꯗꯒꯤ ꯆꯤꯟꯗꯨꯝꯕꯤ ꯑꯗꯨꯅ ꯁꯥꯎꯅ ꯊꯔꯣꯁꯪꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯔꯣꯁꯪꯕꯤꯕꯨ ꯃꯁꯝꯕꯨ ꯐꯣꯏꯕꯋꯣ ꯐꯨꯕꯨ ꯐꯨꯕꯋꯣ ꯇꯧꯔꯝꯃꯤ꯫ ꯊꯔꯣꯁꯪꯕꯤꯗꯨ ꯍꯧꯖꯤꯛꯇꯗꯤ ꯚꯨꯠ ꯁꯥꯟꯅꯕ ꯑꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯂꯤ꯫ ꯀꯨꯟꯖꯣꯒ ꯃꯥꯒ ꯄꯥꯟꯅꯕꯁꯨ ꯉꯝꯗꯕ ꯑꯣꯏꯕꯅ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯚꯨꯠ ꯀꯧꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯖꯕꯗꯒꯤ ꯆꯤꯟꯗꯨꯝꯕꯤꯅꯁꯨ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯍꯧꯖꯤꯛꯇꯤ ꯊꯔꯣꯁꯪꯕꯤꯗꯨ ꯚꯨꯠ ꯄ꯭ꯔꯦꯠ ꯁꯥꯟꯅꯕꯒꯤ ꯃꯍꯨꯠꯇ ꯑꯐꯕ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯕꯛꯇ ꯇꯧꯗꯨꯅ ꯍꯤꯡꯈꯤꯔꯝꯃꯤ꯫